ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯁꯥꯗꯥꯟꯕ ꯍꯥꯠꯄ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯠꯇꯒꯤ ꯃꯈꯥꯗ ꯂꯩꯇꯕ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ ꯑꯄꯤꯛꯄ ꯎꯃꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯀꯤꯕ ꯎꯃꯪ ꯀꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯇꯥꯟꯕ ꯍꯦꯛ ꯆꯠꯄꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯦꯛ ꯍꯤꯡꯅ ꯍꯜꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯍꯩ ꯔꯥ ꯍꯦꯛꯄ ꯆꯠꯈꯤꯕ, ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯄ ꯆꯠꯄ ꯃꯤꯁꯤꯡꯗꯤ ꯅꯣꯡꯃꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯦ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯤ ꯑꯌꯥꯝꯕꯅꯗꯤ ꯆꯪꯕ ꯍꯦꯛꯇ ꯀꯤꯅꯩ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯃꯅꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯊꯥꯔꯤꯛꯊꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥ 8ꯅꯤ꯫ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯕꯁꯨ, ꯄꯨꯛꯆꯦꯜ ꯁꯦꯡꯂꯕꯁꯨ ꯑꯔꯦꯡ ꯑꯔꯦꯡ ꯄꯨꯊꯕ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯊꯥꯔꯤꯛꯊꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ, "ꯅꯨꯄꯥ, ꯍꯌꯦꯡꯗꯤ ꯑꯌꯨꯛꯇꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯀꯤꯕ ꯎꯃꯪ ꯑꯗꯨꯗ ꯆꯪꯂꯒ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯁꯤꯔꯥ?" ꯃꯥꯒꯤ ꯅꯨꯄꯥꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, "ꯑꯦ, ꯇꯥꯅꯤꯡꯗꯦꯍꯦ, ꯅꯥꯇꯩ ꯆꯥꯗꯕ ꯋꯥ! ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯁꯤꯡ ꯆꯟꯕ ꯆꯠꯁꯤ ꯍꯥꯏꯕꯕꯨ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" "ꯏꯍꯦ, ꯁꯥꯎꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ! ꯅꯨꯄꯤ, ꯑꯇꯣꯞꯄ ꯃꯐꯝ ꯑꯣꯏꯔꯕꯗꯤ ꯐꯩ꯫ ꯅꯍꯥꯟꯁꯨ ꯁꯥꯗꯥꯟꯕ 2 ꯁꯤꯈꯤꯕꯗ ꯉꯥꯏꯔꯤ, ꯀꯤꯖꯗ꯭ꯔꯃꯤ ꯅꯪꯕꯣ?" "ꯑꯁ, ꯑꯗꯣ ꯃꯤ ꯑꯇꯩ ꯁꯤꯡ ꯆꯟꯕ, ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ ꯊꯤꯕ ꯆꯠꯄ ꯃꯤꯁꯤꯡꯗꯤꯅꯦ ꯀꯩꯁꯨ ꯇꯧꯗꯦ꯫ ꯏꯅꯝꯃ ꯆꯥꯎꯕꯤ ꯍꯣꯏ ꯃꯣꯏ ꯄꯨꯂꯞ ꯄꯨꯂꯞ ꯆꯠꯄꯅꯤ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯒꯅꯦ, ꯁꯥꯗꯥꯟꯕ ꯆꯠꯄꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯁꯤꯡ ꯆꯟꯕ ꯆꯠꯄ, ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ ꯆꯠꯄꯗꯤ ꯀꯩꯁꯨ ꯇꯧꯕ ꯇꯥꯗꯦꯗ ꯅꯣꯡꯃꯇ." "ꯑꯁ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯗꯣ ꯍꯤꯡꯅ ꯍꯜꯂꯛꯂꯤꯕꯁꯤꯡꯗꯣ ꯃꯗꯥꯎ ꯌꯥꯕꯒꯤꯅꯤ, ꯃꯣꯏꯒꯤ ꯆꯦꯡ ꯂꯩꯕ ꯅꯨꯃꯤꯠ ꯑꯣꯏꯗꯅ ꯇꯧꯔꯤꯅꯤ꯫ ꯌꯥꯔꯤꯈꯩꯗꯤ ꯆꯦꯛꯁꯤꯟꯕꯅ ꯐꯩꯀꯣ, ꯆꯠꯈꯨꯝꯁꯤ ꯅꯨꯄꯤ." "ꯑꯁ, ꯅꯨꯄꯥ ꯅꯪꯕꯨ ꯅꯔꯤꯜ ꯌꯥꯎꯗꯕ ꯇꯧꯒꯅꯨꯗ꯫ ꯑꯀꯤꯕ ꯎꯃꯪꯗꯒꯤ ꯌꯥꯟꯕꯁꯤꯡꯗꯣ ꯀꯣꯅꯨꯡ ꯃꯅꯥꯛꯀꯤ ꯀꯩꯊꯦꯜꯗ ꯌꯣꯟꯕꯗ ꯌꯥꯝꯅ ꯄꯥꯝꯅꯩ ꯍꯥꯏ꯫ ꯌꯥꯝꯅ ꯑꯐꯕ ꯁꯤꯡ ꯃꯈꯜꯅꯤ ꯍꯥꯏ꯫ ꯎꯍꯩ ꯋꯥꯍꯩꯁꯨ ꯑꯇꯥꯡ ꯑꯇꯥꯡꯕ ꯃꯗꯨꯗꯒꯤ ꯍꯦꯛꯂꯒ ꯑꯗꯨꯝ ꯌꯣꯜꯂꯦ ꯍꯥꯏ꯫ ꯍꯌꯦꯡ ꯅꯨꯡꯗꯥꯡꯒꯤꯗꯤꯅꯦ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ, ꯆꯦꯡꯁꯨ ꯂꯩꯇꯦ꯫ ꯆꯠꯂꯨꯁꯤ ꯀꯩꯗꯧꯒꯦ? ꯑꯌꯨꯛꯇꯨꯁꯨꯅꯦ ꯎꯇꯤ ꯑꯣꯏꯅ ꯊꯣꯡꯒꯗꯧꯔꯤꯕꯅꯤ." "ꯑꯁ, ꯑꯩꯕꯨ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯌꯥꯎꯗꯦ ꯀꯥꯏꯅ ꯆꯠꯂꯣꯍꯦ! ꯍꯦꯔꯥ, ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯕꯨ ꯍꯤꯡꯈꯤꯗ꯭ꯔꯣ? ꯐꯥꯒꯤ ꯇꯥꯊꯣꯛꯍꯜꯂꯛꯀꯅꯨꯀꯣ, ꯑꯩ ꯇꯥꯅꯤꯡꯗꯦ." "ꯑꯁ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯂꯩꯍꯧꯔꯣ, ꯑꯩ ꯏꯊꯟꯇ ꯆꯠꯂꯨꯔꯒꯦ." "ꯄꯨꯟꯅ ꯆꯠꯁꯦ ꯀꯩꯅꯣ, ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯗꯤ ꯁꯤꯡꯗꯣ ꯈꯔ ꯌꯥꯝꯅ ꯌꯥꯟꯕꯁꯨ ꯉꯝꯅꯤ꯫ ꯅꯊꯟꯇ ꯆꯠꯂꯒ ꯅꯨꯄꯤ ꯀꯣꯏꯔꯨꯒꯦ ꯍꯥꯏꯔꯣ?" "ꯇꯥꯅꯤꯡꯗꯦꯀꯣ! ꯑꯁ, ꯑꯩ ꯇꯟꯗꯤ ꯇꯜꯂꯤꯍꯦ ꯃꯗꯨꯒꯤ ꯎꯃꯪꯗꯨꯗ ꯆꯪꯗꯣꯏꯁꯦ꯫ ꯁꯧꯕꯤꯡ ꯁꯧꯕꯤꯡ ꯂꯥꯎꯗꯧ ꯌꯥꯝ ꯃꯥꯜꯂꯤ." ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯇ ꯂꯥꯏꯔꯅ ꯍꯦꯟꯃꯟꯕꯗꯒꯤ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯃꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯝ ꯌꯥꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ, ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯆꯥꯁꯤꯡ ꯑꯗꯨ ꯌꯨꯝꯊꯪꯅꯕꯤ ꯃꯧ ꯃꯆꯦ ꯑꯃꯗ ꯍꯥꯏꯐꯦꯠ ꯁꯤꯟꯅꯔꯝꯂꯒ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯦ ꯑꯀꯤꯕ ꯎꯃꯪꯂꯣꯝꯗ꯫ ꯃꯅꯤ ꯇꯞꯅ มุꯔꯨꯝ มุꯔꯨꯝ ꯁꯣꯜꯂꯤ, ꯃꯃꯤꯠ ꯃꯔꯥ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯂꯤ꯫ "ꯅꯍꯥꯟꯗꯅꯤꯅꯦ, ꯀꯨꯏꯗ꯭ꯔꯤꯕꯅꯤꯀꯣ ꯁꯤꯗ ꯁꯥꯗꯥꯟꯕꯅꯤ ꯁꯤꯔꯝꯕꯗꯣ." ꯊꯥꯔꯤꯛꯇꯨ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, "ꯑꯁ, ꯑꯁꯤꯒꯨꯝꯕꯁꯤꯗ ꯑꯗꯨꯝ ꯍꯥꯏꯗꯅ ꯂꯩ, ꯀꯩꯅꯣ ꯈꯪꯗꯦꯃꯦ, ꯅꯔꯤꯜ ꯌꯥꯎꯗꯕ ꯇꯧꯒꯅꯨꯀꯣ." ꯁꯣꯝꯗꯅ ꯑꯃꯨꯛ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯒꯤ ꯃꯅꯥꯏ ꯌꯣꯡ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯏꯕꯦꯝꯃ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝ ꯀꯤꯒꯜꯂꯤ, ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯈꯪꯍꯟꯒꯦꯗꯣ?" ꯂꯥꯏꯔꯦꯝꯕꯤꯗꯨꯁꯨ ꯅꯣꯛꯂꯒ, "ꯃꯗꯨ ꯌꯥꯗꯦ. ꯃꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯂꯥꯛꯆꯕꯅꯤ. ꯑꯁꯣꯟꯕ, ꯏꯆꯝ ꯆꯝꯖꯕ, ꯊꯃꯣꯏ ꯁꯦꯡꯕ ꯃꯈꯣꯏꯗꯤ ꯑꯗꯨꯝꯅ ꯀꯤꯍꯟꯕ ꯌꯥꯗꯦ. ꯑꯩꯒꯤ ꯎꯃꯪ ꯑꯁꯤꯗꯗꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯐꯖ ꯐꯖꯕ ꯍꯩ ꯂꯩ, ꯏꯟꯁꯥꯡ ナꯄꯤ ꯂꯩꯕ ꯂꯝꯕꯤ ꯉꯥꯛꯇ ꯎꯍꯟꯒꯗꯕꯅꯤ꯫ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯏ ꯑꯣꯏꯔꯤꯕ ꯅꯈꯣꯏꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯃꯤ ꯈꯛꯇꯕꯨ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯀꯗꯕꯅꯤꯀꯣ." ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥꯡꯗꯨꯅ ꯂꯥꯛꯂꯦ, ꯎꯃꯪꯗꯒꯤ ꯃꯅꯨꯡ ꯈꯔ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯑꯀꯤꯕꯒ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯤꯅ ꯁꯦꯝꯕꯒꯨꯝꯅ ꯎꯃꯪ ꯑꯗꯨꯗꯕꯨ ꯐꯖꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯩ ꯀꯌా ꯑꯃꯁꯨ ꯍꯧꯔꯤ꯫ ꯑꯆꯧꯕ ꯎꯖꯥꯎꯁꯤꯡ ꯑꯗꯨꯗꯅ ꯑꯃꯨꯛꯁꯨ ꯃꯈꯜ ꯃꯈꯜꯒꯤ ꯎꯇꯥꯡꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯩꯗꯥꯡꯗꯨꯅ ꯁꯥꯠꯂꯤ꯫ "ꯑꯦ, ꯀꯩꯅꯣꯅꯦꯍꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ." "ꯍꯣꯏꯅꯦ ꯅꯨꯄꯥ, ꯌꯥꯝ ꯐꯖꯩꯀꯣ꯫ ꯍꯩꯃꯥ, ꯁꯦ, ꯑꯥꯗꯒꯤ ꯂꯐꯣꯏ ꯂꯧꯎ ꯑꯃꯨꯟꯕ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ, ꯃꯁꯤ ꯍꯣꯔꯦꯟ ꯍꯦꯛꯈꯤꯁꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯁꯤꯡ ꯆꯟꯕ ꯍꯧꯔꯦ꯫ ꯐꯅ ꯌꯥꯝꯅ ꯆꯜꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ, "ꯅꯨꯄꯥ, ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯐꯅ ꯌꯥꯝꯃꯤ." "ꯑꯦ, ꯉꯥꯏꯈꯣꯍꯦ ꯀꯩꯅꯣ, ꯋꯥꯁꯨ ꯋꯥꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ." "ꯏꯁ, ꯉꯁꯥꯏꯅ ꯆꯠꯁꯤ ꯌꯥꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯍꯟꯁꯤ ꯌꯥꯗꯦ, ꯀꯩꯅꯣꯕ ꯁꯤꯕꯣ?
Haigumbadana nupa naha makhaidi singbun aniga suradi yam wabani ngasidi amta wadene. Asumna hainaduna makhoi anido ngaihak wari saraba matungda halakli. Mayum yorabada amuk magi akiba phaurakle manido. Nupia aikhoi se tekta gaidana yum yorakle ko. Hais hojikta kibu gisale. Akhoi ani se thawai dina teko. Mangolda makhong anima kyan thaduna famni bani. Matai manau anima. Ho thawai ne thawai tu khong se lebak ta dising tu nangsu aisu. Hoi ni he adata he. Adudi singse yamsu yame. San gari da oina haplaga yolurasira. Horen ako nungi kaithelda. Tarik na harauna khomlai. Ho adu hayudana. Adugane se sigi phajaba lei mayam se sisu yonbada yawsi. Moigi konungi anakpada mi singdine lei singse yamna pamnabani. Karam ganda bu heklakliba. Lei mayam sina aidi ngasai ke ubu urudine. Ibema nakhutna saga do loina kenba tare ni nangbo. Mi sinariba umang adudagi kusira se pungtong tong ni nangbo. Khula dogi mi ayambana akiba umang asi changwa kinarami. Yamna leita laira henba kharana ado chakhawgi lana kanbana siba kiraktaduna changbagi wani. Nungthilado matai manawado makhoigi sangari da singbul mayam aduga atopa pochei kharaga haplaga konunglomda laklami. Angakpani kaithel hek yaubaga makhoina purakliba sing ado tap tap launa loina laknakhi aduga lei sing adusu yamna pamnakhi. Sing amadi lei sing adugi mamal oina matai manaw anido ahawba cheng chak thum thau ngana chingba kaya puduna mayumda halakadauri. Mani tapna magi nupida. Ai nupi aibu mangla taibangla taurisiba. Sing yonbadabu asuk yamna phangani haibadi aidi thabu thajarudabani. Aina ahanba haibadadi yamna thajakhidaba daine. Tanja aduda mani khoigi khulda leiba lawyam chaba migi nungaibada kalakpa yamna karam chawba mina waragata nungaizaba chawba su kaithela sida leirami. Mathanta murum murum soli. Is masigi matai manaw sidi ngasidi cheng chaw onthokna yamna phangri. Aina ngasai leigi khanba nga jawo dusu singi mamalga onaduna makhoina khwaidagi chawba nga si chakhiga dawri. Aigi nga sidi yam piine. As cheng su ahawba ngaktani ne. Hera masak singsi yengningde thawai se onthokna nungai dawrida. Asamna murum murum solaga chatpaduda maniga tharik thaganadi icham chamna harau harau kaurei. Ho khura yum haladoiro aikhoiga punna halasidana. Chawbana saurang mairang tawduna leithoklap tawna. Ibungo nang khuradi san gari tongbuse khwang nai ni aidi sagol gari da laagi noi chatlamu. Asi haraga prap chatki matai manaw anidu kaisu thoidokna khanjilode. Tharikna nupa angang singi ngamo khara lekhisi lao aduga halaseba ngasidi ngase hauna thonglaga icha singdo hauna pijarasi. Aidi pijaroidro haise. As farak amuk tara anu mi mayam maraksida kaino ne. Asumna makhoi ani kaithel macha asidagi macha singi ngamuk leiraga thoglagli mayum maikai panglagli. Makhoina sumlakpada lawyam chamba ahal chawbadu lambida makhongna chattuna leirami. Tarik thana magi nupada. Nupa asida chatlisibu khura chawba natrane. Haima sagol gari phangdrabara karino. Mani ni O khura khul yogadabusu yam wali akhoiga punna chakhrasi lao. Manina kanna taksilakpa aduda chawbadu khongna lakpagi kharaga wabaga tanjare khanduna sangari aduda tongkhalakle. Wari watai sanabadi ikhum khumde. Maniga tharika matai manaw anidudi thoidoknabu khanjilode. Somdana amuk umangi lairembidu magi macha manai oiriba samayamga wari sanarami. Linna mana ima ibema aikhoigi umanga sida hayeng hangchi yamna kalak khamban chawba mi khara lakadawri handakti. Aina oina amukta pena hatki ayaba pibi. Naha nongma lakpa sadanba sing adusu itaw sawomna oina hathal ayamna pendi. Magi manakta lairamba mataw sajina tapna murum murum soli. As itaw karino nangi wadubo nangi wakhongangdubo karino ba ima ibemagi mafamda thaksi kasi yawdaba male fajana hayo mitaw nongbo. Umangi lairembido noklaga nang angang oiri adugini ichana mapung marei pharaga soidana nangina thopigani. Sawomna mu hairai ima ibema aidi as matung manaw lamhenba mi hatkadaba kibu kisalai
Inaulinna ai oina amu lairembiduna noklaga ihe onthokpanidako hayengwaine noigisu matam lakhini ngaibada kansiko asumna mayamna wari sanaringai umang adudagi sa mayamgi ningthau oiriba laiwiraba nungsa adu yamna chinglemna laklami madu ubada sa mayamduna lairembida onsenduna ima ibema lai aikhoigi iningthause fazana wari sanabihoro aikhoi chale asi hairamlaga sa mayamdu papap chatnakhre khara lapna chathoklaga linna hairei aise umang asida lairakliba matam phanadi kuirakli adubu aikhoigi iningthauga ima ibemaga lainariba mari sibo ai hojik phawba wakhal tade yongna amu hoine aikhoigi iningthausina lemkhibasina lemphuni do lembagi jata karino khangde onthokna sunu pa thokidre ima ibemana asuk yamna nungsijaba sibo nongmata nusiba minok amata sunu pide laiwairaba sawomna amu khangde ne iningthaugi se nungsidabadi mande phongdoktaba nungsiba mali thamoida thamba nungsiba mali maramdi aina sum ubada umang asida satanba hek lakpada ima ibemana mitang laiwa tawduna makhoibu makok ngawhanbada imagi hakchang yamna sonthai maramdi ima ibemase magi hakchangda yawgadaba yai ama wali aduna maram oiraga sadanba lakpa matamda sawomaigonda makhoibu hatnanaba thabakto iningthawna sini khangdreda makhoi ani matam phanadi kuisalakli nungsinarabadi phagadabani lenduna amu hairei aikhoi imana libiramba waridadi ima ibemase maraiba yamna thi haina libirame sawomaduna amu hairei chummi yamna maraibak thibani ima ibemu hoigi paripuri haktaktagi umang asida sum leirakpani makhoi pumnamak lamlaki sa onba loina ngame aduna nongmogi numit amada ima ibemana piklingai matam amada ima ibemagi imong manung pumnamakna sajironduna harauta yamna sarik chaduna hanau charingaida sadan balakpa miyoisingna makhoigi imung pulap apokpa mapa mabung makhura pulap minungsi leitana tena kaptuna hatuklaga puduna chatki aduga apokpi mama aduga ima ibemagadi laibok phabadagi asongma mongsong amada lotuna lehawi mangaw thibal linaduna prok chakna hairei as noisu kita kanbiba yadro kaidau lege ha kaidauraga legeba ai po amadi kangadabani laiwairaba sawomaduna aikhoidine matam aduda umang asida laktre thogdok adu thokraba matung matam khara leiraga sum anauba mafam thirakpada umang asida thunglakibani somdana lairembi aduga laiwairaba nongsa aduga wari sanarami lairembi aduna tapna nongsa aduda huranduna tumina yenglaga ngasidi yamgana hanbirei koibong nongsa adudi lairembida yenglakte kadaidano madumak yenglaga khumlai umangi akoibase haifet chawng yengbada akaiba karisu leite adubu numit kharanigi matungdagidi onthokpa fibam amada lakadori laiwairaba nongsa aduna henna punsi sanglakpana maram oiraga tungi thoklakadaba henna mityeng sana uba ngamba heli lairembi adudi khara khajik uba natana nongsana yamna chinglemna hairei hadakti yamna mikup na homsingna leitaba yaroidori matau karamna no hairisibo amukta santokna takpiyu kari lakadaba leibano ngasai linnasu adumaina hairami aina ubadadi yamna akanba thawdokti ude matam adu laklaga hotnaba haibaduni yamna henjinadi khalunuda aikhoi myam leirisidi asi hairamlaga hanna fawba yenglamdi adum chatkre lairembidu mathanta murum sonduna leihawi aina asuk yamna nungsijabasibu tanja ama fawba hek bibidedako mase matam kayam kuirakli aina khanjaraklibase sono churaga adum leine makokse numidangdo chak ising chaba loiraba matungda somdana maniga tharika matai manawado yamna haraurami manina nupi hayengse haibudi haide ado hayengsu umangda chalusiro is yam nongning ida ko ha hayo yam kanaga chaninglakpa maline hojik tum chalusiro ihe phagi nate ko haima aisu phagi nati nupa yamna chatningadine hojik numidang oirasu yai adum chaluse haibani kaino o yare nang adwaida to khawro tarik na tapna hayeng do ayuk anda chatlusi umangbu konbiri balai rimbigi mafamda ngasai ene kaithal degi leirakpa kabok athuma haw kharase
ꯁꯦꯡꯅ ꯂꯧꯊꯣꯛꯂꯒ ꯊꯝꯕꯅꯤ ꯃꯗꯨ ꯀꯠꯂꯨꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯑꯃꯗꯤ ꯊꯥꯔꯤꯛꯊꯥ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯀꯤꯕ ꯎꯃꯪꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯀꯕꯣꯛ ꯑꯃꯗꯤ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡ ꯑꯗꯨ ꯀꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯡꯕꯨꯟ ꯃꯌꯥꯝ ꯑꯃ ꯌꯥꯟꯕ ꯍꯧꯔꯝꯃꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯔꯝꯃꯤ ꯆꯦꯡ ꯆꯥꯛ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯪꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯊꯥꯔꯤꯛꯇ ꯏꯕꯦꯝꯃ ꯅꯣꯏꯗꯤ ꯀꯤꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯨꯡꯇꯤꯒꯤ ꯆꯪꯉꯤꯗꯨꯕꯣ ꯑꯩꯁꯨ ꯅꯍꯥꯟ ꯑꯃꯨꯛ ꯈꯛꯇꯤ ꯆꯪꯂꯨꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯐꯨꯕꯗꯒꯤ ꯑꯗꯨꯝ ꯆꯪꯗ꯭ꯔꯦꯗ ꯑꯦ ꯏꯇꯩꯃ ꯀꯔꯤꯅꯣꯅꯦ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯕꯨ ꯇꯥꯗꯅ ꯐꯨꯏ ꯍꯥꯏꯔꯤꯁꯤꯕꯣ ꯍꯦꯔꯥ ꯑꯣꯟꯊꯣꯛꯄ ꯇꯥꯗꯁꯨ ꯍꯣ ꯁꯥꯗꯥꯟꯕ ꯂꯥꯛꯄ ꯃꯤ ꯌꯥꯝꯅꯅꯦ ꯐꯤꯕꯝ ꯆꯥꯗꯅ ꯍꯦꯛ ꯁꯤꯗꯅ ꯑꯗꯨꯒꯤꯅꯤꯗꯅ ꯏꯆꯦ ꯅꯍꯥꯟ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯦ ꯁꯥ ꯉꯥ ꯍꯥꯠꯄꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯍꯥꯏꯍꯧꯏ ꯑꯗꯣ ꯆꯨꯝꯁꯨ ꯆꯨꯝꯃꯤ ꯏꯆꯝ ꯆꯝꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤꯕ ꯆꯠꯄꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯣ ꯑꯗꯨꯅꯤ ꯏꯆꯝ ꯆꯝꯅ ꯆꯠꯄꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯅꯅꯦ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯕ ꯑꯗꯨꯕꯨ ꯏꯇꯩꯃꯅ ꯁꯛ ꯐꯖꯕꯗꯨꯗ ꯁꯨꯝ ꯈꯝꯕꯟꯖꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯤꯗꯨ ꯁꯥꯎꯕꯨ ꯁꯥꯎꯔꯛꯏ ꯃꯅꯤꯗꯤ ꯏꯆꯝ ꯆꯝꯅ ꯐꯥꯒꯤ ꯇꯧꯔꯨꯕꯅꯤ ꯆꯠꯂꯣꯍꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯅꯨꯄꯥꯅ ꯁꯨꯔꯨꯔꯒ ꯐꯪꯂꯛꯄꯗꯣ ꯈꯛꯇ ꯉꯥꯏꯔꯒ ꯂꯩꯔꯕꯗꯤ ꯁꯣꯝꯗ ꯏꯆꯥꯁꯤꯡ ꯑꯁꯦ ꯉꯥꯃꯣꯛꯀ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯩꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯗꯤ ꯃꯗꯨꯒꯤ ꯁꯤꯡꯁꯤꯡꯗꯣ ꯌꯣꯜꯂꯒ ꯉꯥꯔꯤ ꯊꯨꯝꯗ ꯑꯣꯏꯔꯕꯁꯨ ꯄꯨꯅꯔꯤꯕꯅꯤ ꯍꯅꯨꯕꯤ ꯐꯥꯔꯕ ꯑꯩꯕꯨ ꯈꯝꯕꯜꯂꯤꯅꯤ ꯀꯥꯏꯅ ꯈꯣꯏꯗꯧ ꯍꯦꯛ ꯁꯥꯎꯒꯠꯂꯤꯗ ꯃꯅꯤꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯕ ꯑꯗꯨꯗ ꯃꯃꯤꯠꯀꯥꯗꯨ ꯇꯔꯨ ꯄꯥꯡꯂꯒ ꯀꯤꯔꯨꯞ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ ꯊꯥꯔꯤꯛꯇꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯂꯒ ꯆꯠꯈ꯭ꯔꯦ ꯃꯅꯤꯅ ꯅꯪꯒꯤ ꯅꯨꯄꯥꯁꯤꯗ ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯛꯑꯒ ꯅꯪꯅ ꯅꯌꯥ ꯍꯤꯒꯠꯂꯒ ꯂꯩꯔꯤꯅꯤꯅꯦ ꯍꯥ ꯃꯁꯤ ꯃꯀꯣꯛꯁꯤꯗ ꯀꯛꯁꯤ ꯍꯠꯄ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯃꯦ ꯍꯅꯨꯕꯤ ꯐꯥꯔꯕ ꯑꯩꯕꯨ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯨꯔꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ ꯃꯅꯤ ꯑꯃꯗꯤ ꯊꯥꯔꯤꯛꯀꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯀꯤꯕ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡ ꯌꯥꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯃꯃꯜ ꯑꯗꯨꯅ ꯐꯧ ꯆꯦꯡ ꯀꯌా ꯑꯃ ꯐꯥꯎꯕ ꯋꯥꯟꯁꯤꯟꯕ ꯉꯝꯖꯔꯦ ꯁꯣꯝꯗꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯧꯌꯥꯝ ꯆꯥꯕ ꯆꯥꯎꯕꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯥꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯤꯇꯣꯡꯒ ꯋꯥ ꯈꯟꯅꯔꯤ ꯆꯥꯎꯕꯅ ꯈꯨꯜ ꯑꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯁ ꯑꯩ ꯋꯥ ꯉꯥꯡꯐꯝꯒ ꯈꯪꯗꯦꯗ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯅꯤ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯤꯅ ꯅꯨꯡꯇꯤꯒꯤ ꯎꯃꯪ ꯑꯁꯤꯗ ꯁꯤꯡ ꯌꯥꯟꯕ ꯆꯠꯂꯤꯁꯤꯕꯣ ꯁꯤꯡ ꯈꯔ ꯌꯣꯜꯂꯒ ꯐꯧ ꯆꯦꯡ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯟꯁꯤꯜꯂꯁꯤꯅꯗꯤ ꯊꯥ ꯑꯃ ꯁꯤꯡ ꯌꯣꯜꯂꯗꯤ ꯂꯟ ꯊꯨꯝ ꯐꯧ ꯆꯦꯡꯗꯤ ꯑꯩꯉꯣꯟꯗꯒꯤ ꯁꯣꯏꯗꯅ ꯍꯦꯟꯈ꯭ꯔꯅꯤ ꯃꯆꯥꯅꯨꯄꯥ ꯃꯤꯇꯣꯡꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯕꯥꯕꯥ ꯃꯅꯤꯗꯨ ꯐꯨꯔꯨꯆꯣ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯤꯡ ꯆꯟꯕ ꯎꯃꯪꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯨꯆꯣ ꯍꯥꯏꯔꯣ ꯁꯨꯃꯥꯏꯅ ꯄꯥꯕꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯁꯦ ꯅꯆꯥ ꯑꯩꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦꯅꯦ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯈꯝꯕꯤꯅ ꯉꯥꯏꯈꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤꯅꯦ ꯑꯩ ꯇꯧꯒꯦ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯈꯝꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯍꯦꯔꯥ ꯁꯤꯡ ꯌꯥꯟꯕꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯕꯁꯨꯅꯦ ꯑꯩꯈꯣꯏꯁꯦ ꯐꯠꯇꯕ ꯑꯃꯨꯛ ꯇꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯈꯔ ꯅꯦꯛꯂꯁꯤ ꯑꯩꯈꯣꯏꯁꯨ ꯁꯤꯡ ꯌꯥꯟꯕꯁꯦ ꯃꯔꯛꯇ ꯆꯠꯁꯤ ꯑꯗꯨꯒꯅꯦ ꯅꯦꯛꯂꯤꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯏꯟꯁꯤꯜꯂꯒ ꯃꯅꯤꯒ ꯊꯥꯔꯤꯛꯀ ꯃꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯌꯥꯜꯂꯤꯕ ꯁꯤꯡ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯃꯜ ꯈꯖꯤꯛꯇꯪ ꯄꯤꯗꯨꯅ ꯂꯩꯔꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯀꯩꯊꯦꯜꯗ ꯌꯧꯔꯔꯣꯏꯗꯅ ꯃꯆꯥꯅꯨꯄꯥ ꯃꯤꯇꯣꯡꯅ ꯍꯣꯏꯅꯦꯍꯦ ꯌꯥꯏ ꯃꯗꯨ ꯌꯥꯏ ꯏꯃꯥꯒꯤ ꯀꯣꯛꯁꯦ ꯌꯥꯏ ꯍꯌꯦꯡꯃꯛ ꯄ꯭ꯔꯞ ꯂꯩꯀꯥꯏꯒꯤ ꯃꯤ ꯅꯨꯄꯤ ꯈꯔ ꯎꯅꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤ ꯍꯌꯦꯡꯅೋ ꯍꯧꯖꯤꯛꯃꯛ ꯑꯩ ꯆꯠꯀꯅꯤ ꯍꯦꯔꯥ ꯃꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯈꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯩꯁా ꯅꯨꯡꯁꯥ ꯄꯥꯏꯔꯛꯄ ꯑꯣꯏꯔꯕꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯇꯠꯈꯩ ꯂꯥꯏꯔꯕ ꯑꯣꯏꯔꯝꯃꯒ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯒ ꯊꯣꯛꯈ꯭ꯔꯦ ꯆꯥꯎꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅꯕꯨ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯍꯦꯛ ꯄꯛꯆꯩꯗ ꯑꯗꯨꯅꯤꯗꯅ ꯐꯔꯦ ꯅꯈꯣꯏ ꯂꯩꯕꯒꯤ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯑꯃꯗꯤ ꯊꯥꯔꯤꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯁꯤꯡ ꯌꯥꯟꯕ ꯂꯥꯛꯂꯤ ꯁꯤꯡ ꯌꯥꯟꯅ ꯃꯅꯤꯅ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯌꯥꯟꯕ ꯁꯤꯡ ꯈꯨꯗꯤꯡꯃꯛ ꯏꯅꯦ ꯈꯝꯕꯤ ꯍꯣꯏꯅ ꯃꯣꯏ ꯑꯗꯨꯝ ꯂꯧꯒꯦ ꯍꯥꯏꯗꯨꯕꯨ ꯄꯤꯁꯦ ꯍꯥꯏꯔꯤꯔꯣ ꯃꯃꯜꯗꯤ ꯀꯩꯁꯨ ꯌꯥꯝꯗꯦꯅꯦꯀꯣ ꯑꯩꯗꯤ ꯄꯤꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜ ꯑꯃꯨꯛ ꯆꯠꯄꯗꯣ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯉꯤ
ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜ ꯁꯨꯝ ꯆꯠꯂꯒ ꯂꯩꯔꯕꯅꯤꯅ ꯅꯆꯥꯁꯤꯡꯗꯣ ꯎ ꯑꯋꯥꯡꯕꯒꯤ ꯃꯇꯣꯟꯗ ꯀꯥꯔꯒ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯇꯨꯔꯦꯜꯗ ꯆꯣꯡꯊꯔꯒ ꯏꯔꯣꯏꯕ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤꯗꯨ ꯌꯦꯡꯉꯨ. ꯑꯩꯈꯣꯏꯅꯦ ꯁꯤꯡ ꯌꯥꯟꯕ ꯑꯃꯨꯛ ꯆꯠꯊꯣꯛ, ꯀꯩꯊꯦꯜ ꯑꯃꯨꯛ ꯀꯥ, ꯐꯖꯔꯦ ꯏꯆꯥꯁꯤꯡꯗꯤ. ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯏꯅꯦ ꯈꯝꯕꯤ ꯍꯣꯏꯗ ꯄꯤꯕꯗꯣ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ. ꯍꯣꯏꯗ, ꯑꯩꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯆꯨꯝꯃꯤ. ꯊꯥꯔꯤꯛ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ, ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ. ꯁꯣꯝꯗꯅ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯒ ꯂꯥꯏꯑꯣꯏꯔꯕ ꯅꯣꯡꯁꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯥꯔꯤꯛ ꯑꯃꯗꯤ ꯃꯅꯤꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ. ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ, ꯏꯆꯝ ꯆꯝꯃꯤ, ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯩ. ꯅꯣꯡꯁꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯇꯝꯕꯤꯔꯤꯕꯅꯣ ꯈꯪꯗꯦ. ꯆꯍꯤ ꯂꯤꯁꯤꯡ ꯀꯌా ꯁꯨꯔꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯦ. ꯋꯥ ꯈꯪꯗꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯂꯩꯅꯥ ꯑꯃꯅꯤ. ꯂꯥꯏꯑꯣꯏꯔꯕ ꯅꯣꯡꯁꯥ ꯂꯥꯕꯗꯨ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯅ ꯁꯤꯕ ꯍꯥꯏꯕꯗꯨꯁꯨ ꯂꯩꯔꯔꯣꯏꯗꯕꯅꯤ ꯏꯆꯜꯗꯤ. ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯁꯤꯕ ꯅꯥꯏꯔꯔꯣꯏꯗꯕ ꯌꯥꯏ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ. ꯑꯗꯨꯝ ꯉꯥꯏꯌꯨ, ꯂꯥꯛꯆꯅꯤ ꯀꯩꯅꯣ. ꯂꯥꯏꯔꯦꯝꯕꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ. ꯍꯣ, ꯅꯍꯥꯟꯅ ꯂꯥꯛꯄꯗꯤ ꯀꯨꯏꯔꯦ ꯃꯁꯥꯅ ꯁꯨꯡꯈꯪ ꯈꯪꯗꯕ. ꯃꯃꯤꯠ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤꯅ ꯆꯛ ꯆꯛ ꯊꯤꯜꯂꯒ ꯇꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯈꯪꯗꯧ ꯃꯥꯟꯗ꯭ꯔꯦ. ꯑꯦ, ꯀꯃꯥꯏꯅ ꯇꯥꯛꯇꯣꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯣ ꯇꯥꯍꯧꯗ꯭ꯔꯕꯣ ꯑꯃꯨꯛꯀꯁꯨ? ꯑꯃꯨꯛꯀꯁꯨ ꯍꯥꯏꯌꯣ ꯍꯥꯏꯔꯕ? ꯅꯣꯡꯁꯥꯗꯨ ꯊꯋꯥ ꯏꯁꯥ ꯁꯥꯗꯦ. ꯑꯣꯟꯊꯣꯛꯅ ꯇꯣꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯦꯗꯀꯣ. ꯑꯩꯈꯣꯏꯒꯤ ꯁꯥꯒꯤ ꯃꯄꯣꯛꯇꯨ ꯄꯣꯛꯂꯨꯔꯕꯅꯤꯅ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ, ꯀꯨꯏꯔꯦꯗ ꯁꯖꯤꯒ ꯑꯣꯟꯗꯕ. ꯁꯖꯤ ꯑꯣꯜꯂꯒ ꯀꯣꯏꯔꯨꯈꯤꯒꯦ. ꯁ꯭ꯋꯥꯏꯗ ꯂꯥꯕꯗꯤ ꯃꯥꯟꯕ ꯂꯥꯕꯗꯤ ꯅꯠꯇꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯅꯦ ꯀꯩꯗꯧꯔꯨꯅꯤꯒꯦ ꯕꯤꯕꯨꯂꯥ ꯆꯨꯏ. ꯍꯣꯏ, ꯉꯥꯏꯍꯥꯛꯇ ꯋꯥꯏ ꯁꯪꯅ ꯂꯩꯍꯧꯔꯒꯦ. ꯌꯥꯅꯤ, ꯑꯁ꯭ꯋꯥꯏꯗ ꯍꯛꯆꯤꯠ ꯂꯥꯡꯕꯤꯔꯨꯆꯣ. ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯈꯤ. ꯃꯤꯒꯤ ꯊꯃꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯈꯪꯗꯕꯁꯤꯕꯨ ꯀꯩꯅꯣ? ꯊꯃꯣꯏ ꯄꯥꯟꯗꯕ, ꯊꯃꯣꯏ ꯌꯥꯎꯗꯕꯒꯤ ꯃꯅꯥꯛꯇ ꯁꯨꯛꯂꯩ ꯂꯩꯔꯣꯏ. ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯦ ꯂꯥꯏꯔꯦꯝꯕꯤꯗꯨ ꯆꯠꯈꯤ. ꯁꯣꯝꯗ ꯂꯧꯌꯥꯝ ꯎꯕ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯈꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯗ, ꯅꯨꯄꯥ ꯃꯆꯥ, ꯃꯣꯏꯒꯤ ꯁꯤꯡ ꯆꯟꯕꯗꯣ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕ ꯀꯅꯥ ꯀꯅꯥꯒꯅꯣ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯁꯤ ꯂꯥꯎ. ꯎꯃꯪꯗꯣ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ. ꯉꯁꯤꯅ ꯑꯍꯥꯟꯕ ꯆꯠꯄꯒ ꯑꯣꯏꯔꯦ. ꯍꯣꯏꯅꯦꯍꯦ ꯏꯕꯨꯡꯉꯣ, ꯅꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ. ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯨꯔꯒ ꯆꯠꯂꯣ. ꯎꯃꯪꯅꯤꯅꯅꯦ ꯇꯝꯕ ꯉꯝꯗꯦ. ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯃꯤꯇꯣꯡꯒꯤ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯂꯥꯛꯂꯦ. ꯆꯥꯎꯕꯅ, ꯏꯆꯥꯁꯥ, ꯅꯣꯏ ꯎꯃꯪꯗ ꯆꯠꯄ ꯃꯇꯝꯗ ꯁꯥꯒꯨꯝꯕ ꯊꯣꯛꯂꯛꯂꯕꯗꯤ ꯍꯥꯠꯀꯅꯨꯀꯣ. ꯃꯤꯅ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤꯀꯣ. ꯃꯤꯇꯣꯡꯒꯤ ꯃꯔꯨꯞ ꯂꯥꯏꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨꯗ. ꯁꯤꯔꯤꯕ ꯃꯌꯥꯝꯗꯣ ꯄꯪꯕꯒꯤꯅꯤ. ꯑꯩꯈꯣꯏꯗꯤ ꯁꯨꯛꯁꯤ ꯁꯤꯕꯤꯔꯣꯏ. ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕꯒꯤꯅꯤ ꯃꯈꯣꯏꯒꯤꯗꯣ. ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯃꯨꯖꯥꯎꯅꯁꯨ, ꯑꯗꯨꯅꯤ ꯄꯥꯕ, ꯁꯔꯤꯠ ꯁꯔꯥꯠ ꯍꯩꯇꯕꯒꯤꯅꯤ. ꯏꯄꯪ ꯄꯪꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯒꯤꯅꯤ ꯃꯣꯏꯅ ꯁꯤꯔꯤꯗꯣ. ꯎꯃꯪꯗ सा ꯍꯥꯠꯄ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯈꯔꯁꯨ ꯃꯤꯠꯅ ꯁꯤꯡꯒꯗꯕꯅꯤ. ꯁꯥꯍꯤꯡ ꯆꯥꯕ ꯑꯆꯧꯕ ꯁꯥꯗꯣ ꯎꯔꯗꯤ ꯍꯤꯡꯅꯅꯕ ꯆꯦꯟꯒꯨꯅꯤ ꯈꯪꯗꯦ, ꯂꯣꯠꯄꯅꯤ ꯈꯪꯗꯦ ꯍꯣꯠꯅꯒꯗꯕꯅꯤ. ꯑꯗꯨꯁꯨ ꯇꯧꯔꯝꯃꯣꯏ. ꯀꯤꯔꯕꯅꯤ ꯁꯥꯗꯅ ꯅꯤꯛꯇꯅ ꯂꯩꯔꯝꯒꯅꯤ. ꯆꯥꯎꯕ ꯃꯊꯧꯅꯥ ꯂꯩꯕ ꯃꯆꯥꯒꯤ ꯃꯃꯥꯟꯅꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯔꯥꯎꯅ ꯅꯣꯛꯂꯒ, ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥ ꯃꯤꯇꯣꯡꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦꯗꯅ. ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯍꯧ ꯇꯧꯗꯅ ꯅꯃꯥ ꯍꯣꯏꯁꯦ ꯑꯃꯨꯛꯇ ꯎꯃꯪꯗ ꯈꯔ ꯆꯠꯃꯤꯟꯅꯔꯨꯔꯣ. ꯄꯥꯕꯥ, ꯍꯣꯔꯦꯟꯗꯤ ꯁꯖꯤꯒꯨꯝꯕ ꯑꯍꯥꯎꯕ ꯁꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯨꯔꯛꯇꯣꯏꯅꯤ. ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯂꯥꯛꯂꯦ. ꯈꯝꯕꯤꯅ, ꯃꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯁꯦ ꯃꯤ ꯑꯃꯠꯇꯅ ꯌꯥꯜꯍꯟꯕ ꯌꯥꯗꯦ. ꯈꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕꯅꯤ ꯍꯥꯏꯗꯅ ꯂꯩꯔꯦ. ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯍꯦꯟꯈ꯭ꯔꯕꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯖꯔꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯤꯕꯨ ꯊꯝꯐꯝ ꯂꯩꯔꯤꯕ꯭ꯔꯥꯕ? ꯑꯃꯨꯖꯥꯎꯅ, ꯏꯃꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ. ꯅꯆꯥ ꯑꯩꯈꯣꯏ ꯑꯁꯨ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯎꯃꯪꯁꯦ ꯄꯨꯡꯀꯣꯛ ꯀꯣꯛꯅꯕ ꯂꯣꯏꯅ ꯌꯥꯟꯊꯠꯂꯒ ꯂꯣꯏꯔꯦ. ꯑꯗꯨꯒ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯎꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯌꯣꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ. ꯂꯥꯏꯕꯅꯁꯨ ꯃꯤꯇꯣꯡꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯇꯥꯎ, ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯄꯤꯕ ꯌꯥꯕꯖꯥꯠꯅꯤꯀꯣ. ꯃꯌꯥꯝꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤ. ꯃꯕꯨꯛ ꯐꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ. ꯑꯐ ꯐꯠꯇ ꯈꯪꯗꯦ. ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤꯕꯅꯤ. ꯎꯃꯪ ꯑꯗꯨ ꯌꯧꯔꯦ. ꯁꯨꯝ ꯆꯪꯂꯛꯄꯗ ꯃꯅꯤꯒ ꯊꯥꯔꯤꯛꯀꯁꯨ ꯍꯦꯛ ꯊꯦꯡꯅꯔꯦ. ꯈꯝꯕꯤꯅ ꯊꯥꯔꯤꯛꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯪꯂꯛꯏ. ꯍꯩꯃꯥ, ꯀꯌꯥꯝꯗꯤ ꯌꯥꯜꯂꯕ? ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯔꯣ? ꯌꯥꯝꯃꯤꯅꯦꯍꯦ ꯁꯤꯗꯤ. ꯑꯩꯁꯨ ꯅꯣꯏ ꯋꯥꯔꯝꯃꯅꯤ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯊꯍꯟꯒꯦ ꯍꯥꯏꯗꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯤ. ꯋꯥꯗꯦꯗ,
ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯨꯊꯔꯛꯑꯁꯨ ꯌꯥꯕꯗꯨꯕꯨ ꯏꯟꯗꯣꯟ ꯈꯝꯕꯤꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯌꯥꯗꯦ ꯌꯥꯗꯦ ꯅꯣꯏꯅ ꯑꯗꯨ ꯋꯥꯅꯁꯨ ꯌꯥꯟꯖꯔꯒ ꯑꯉꯥꯡꯁꯤꯡ ꯄꯨꯊꯍꯜꯂꯒꯦ ꯑꯗꯨꯒꯅꯦ ꯌꯨꯝꯗ ꯅꯪ ꯈꯨꯔꯥ ꯂꯩꯍꯧꯕꯅꯤ ꯃꯃꯜꯗꯣ ꯂꯧꯔꯨꯔꯣꯀꯣ ꯃꯉꯣꯟꯗꯒꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯧꯈ꯭ꯔꯣ ꯑꯗꯣ ꯅꯣꯏꯕꯨ ꯍꯌꯦꯡ ꯑꯌꯨꯛꯁꯨ ꯁꯤꯡ ꯌꯥꯟꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯅꯤꯒ ꯊꯥꯔꯤꯛꯀꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯀꯔꯥꯝ ꯆꯥꯎꯕꯁꯤꯡ ꯑꯗꯨꯗꯤ ꯎꯃꯪ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨ ꯇꯛꯈꯠꯇꯅ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯁꯣꯝꯗꯁꯨ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯁꯖꯤ ꯑꯗꯨ ꯃꯊꯟꯇ ꯑꯆꯤꯛꯄ ꯃꯐꯝꯗ ꯐꯝꯗꯨꯅ ꯄꯣꯔꯣꯛ ꯁꯣꯜꯂꯤ ꯀꯔꯤ ꯂꯥꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯔꯛꯄ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯟꯗꯕ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯁꯤꯕꯣ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯆꯪꯗꯕ ꯉꯝꯃꯤ ꯍꯦꯛ ꯍꯦꯛ ꯄꯨꯀꯞ ꯊꯣꯔꯛꯏ ꯑꯩꯅ ꯅꯣꯐꯦꯠ ꯇꯧꯔꯒ ꯌꯦꯡꯉꯁꯨ ꯃꯥꯅꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯕ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯑꯣꯏꯔꯤ ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯍꯣꯔꯦꯟꯗꯩꯗꯤ ꯁꯨꯀꯧ ꯍꯦꯛ ꯀꯧꯔꯦ ꯃꯥꯅ ꯀꯧꯔꯁꯨ ꯈꯨꯝꯃꯣꯏ ꯑꯁ ꯃꯥꯅꯕꯨ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯗ꯭ꯔꯅꯦ ꯀꯧꯔꯛꯑꯣꯏꯗ ꯑꯩꯍꯥꯛꯇꯅꯕꯨ ꯑꯗꯨ ꯅꯨꯡꯁꯤꯖꯕꯒꯤ ꯍꯥꯟꯅ ꯀꯧꯕꯩ ꯋꯥꯅꯤ ꯈꯪꯉꯤ ꯁꯤꯗꯒꯤꯗꯤ ꯀꯧꯔꯣꯏꯕ ꯃꯥꯁꯨ ꯃꯤꯇꯣꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯁꯤꯡ ꯌꯥꯜꯂꯝꯕꯗꯒꯤ ꯋꯥꯔꯛꯇꯨꯅ ꯎꯃꯪ ꯑꯗꯨꯗ ꯁꯨꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯈꯪꯍꯧꯗꯅ ꯂꯥꯏꯕꯅ ꯍꯥꯏꯔꯛꯏ ꯑꯦ ꯃꯌꯥꯝ ꯑꯥꯗꯒꯤ ꯁꯤꯕꯨ ꯁꯖꯤ ꯅꯠꯇ꯭ꯔꯣ ꯑꯦ ꯍꯣꯏꯅꯦꯍꯦ ꯁꯖꯤꯅꯤꯅꯦ ꯍꯩꯁ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯐꯔꯦꯗ ꯏꯇꯥꯎ ꯂꯥꯏꯕ ꯏꯇꯥꯎꯅ ꯈꯔ ꯈꯨꯠ ꯆꯨꯝꯃꯤ ꯊꯕꯛ ꯍꯧꯔꯣꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤꯗꯤ ꯂꯥꯏꯕꯅ ꯄꯨꯔꯛꯄ ꯇꯦꯟꯖꯩꯅ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯁꯖꯤ ꯇꯝꯅ ꯀꯥꯞꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯁꯖꯤ ꯑꯗꯨꯅꯁꯨ ꯁꯣꯝꯗ ꯃꯤꯇꯣꯡ ꯍꯣꯏꯅ ꯇꯧꯔꯤꯕꯗꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯗꯤ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯈ꯭ꯔꯁꯅꯨ ꯏꯃꯥ ꯏꯄꯥ ꯄꯨꯝꯅꯃꯛ ꯁꯖꯤ ꯑꯣꯜꯂꯤꯉꯩꯗꯤ ꯁꯤꯈꯤꯕꯅꯤ ꯑꯩꯒꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯝꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯗꯤ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯆꯔꯁꯅꯨ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯆꯤ ꯂꯦꯡꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯁꯨ ꯁꯖꯤꯗꯨ ꯆꯦꯟꯗ꯭ꯔꯤꯉꯩ ꯍꯥꯏꯗꯅ ꯂꯥꯏꯕꯅ ꯇꯦꯟ កាꯞꯄ ꯍꯧꯔꯛꯏ ꯈꯪꯍꯧꯗꯅ ꯃꯆꯤ ꯂꯦꯡꯗ ꯐꯝꯂꯤꯕ ꯁꯖꯤꯗꯨ ꯑꯆꯧꯕ ꯅꯨꯡꯁꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯁꯠ ꯂꯥꯎꯅ ꯑꯁꯣꯡ ꯑꯃꯣꯡ ꯁꯣꯝ ꯇꯝꯅ ꯆꯤꯡꯁꯤꯟꯈꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯕꯅ ꯑꯁ ꯀꯗꯣꯝꯗꯒꯤꯅꯣ ꯃꯁꯤꯒꯤ ꯅꯨꯡꯁꯥꯁꯤꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗꯀꯣ ꯐꯥꯜꯂꯝꯗꯥꯏꯁꯤꯗ ꯃꯌꯥꯝꯗꯨꯅ ꯊꯦꯝꯖꯤꯜꯂꯤ ꯄꯥꯈꯠꯅ ꯏꯇꯥꯎ ꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯍꯧꯔꯁꯤ ꯅꯨꯡꯁꯥ ꯑꯆꯧꯕ ꯑꯃ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯗꯣ ꯑꯗꯨ ꯎꯍꯧꯗ꯭ꯔ ꯅꯪꯕ ꯂꯥꯛꯑꯣ ꯄ꯭ꯔꯞ ꯆꯠꯍꯧꯔꯁꯤ ꯁꯖꯤꯒꯥꯗꯣ ꯅꯣꯡꯃ ꯐꯥꯔꯨ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯕꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯁꯖꯤꯗꯨ ꯃꯤꯉꯣꯟꯗ ꯇꯤꯡ ꯇꯤꯡ ꯆꯣꯡꯂꯒ ꯂꯩ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕꯒꯨꯝꯅ ꯏꯇꯧ ꯇꯧꯏ ꯃꯔꯝꯁꯨ ꯈꯪꯗꯦ ꯁꯖꯤ ꯑꯣꯜꯂꯝꯕꯗꯒꯤ ꯃꯤ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯈꯜꯂꯤ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯇꯦꯟꯅ ꯀꯥꯞꯀꯦ ꯇꯧꯕꯗ ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯗ ꯍꯩꯁ ꯃꯥꯒꯤꯁꯤꯕꯨ ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯔꯤꯕ ꯖꯥꯠꯂꯥ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯧꯖꯤꯛꯀꯤꯗꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯦꯗ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯑꯣꯏꯔꯕ ꯅꯨꯡꯁꯥ ꯑꯗꯨꯅ ꯅꯃꯥꯏ ꯅꯃꯤꯠꯇꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯄꯪꯕ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯅꯅꯕ ꯅꯁꯥꯅ ꯁꯤꯟꯒꯅꯨ ꯂꯥꯏꯔꯦꯝꯕꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯕꯒ ꯄꯨꯝꯆꯥꯏ ꯐ꯭ꯔꯪ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ ꯍꯣ ꯑꯩꯁꯨ ꯃꯤꯠꯁꯦ ꯇꯥꯡꯗꯤꯌꯦ ꯂꯣꯏꯅ ꯎꯏꯌꯦ ꯁꯤꯖꯔꯒꯦ ꯍꯥꯏꯗꯅ ꯃꯆꯤ ꯂꯦꯡꯗꯈꯩ ꯐꯝꯃꯤꯕ ꯅꯪꯉꯣꯟꯗ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯈꯤꯕ꯭ꯔꯣ ꯅꯊꯧ ꯂꯩꯇꯅ ꯅꯪꯅ ꯀꯟꯕꯤꯔꯒ ꯀꯟꯕꯤꯅꯨ ꯍꯌꯦꯡꯈꯩꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯑꯩꯕꯨ ꯀꯩꯗꯧꯕꯒꯤ ꯀꯟꯕꯤꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯠꯈꯤ ꯅꯨꯡꯁꯥꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯈꯔ ꯆꯠꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯅꯨꯡꯁꯥꯔꯣꯝꯗ ꯂꯩꯁꯤꯜꯂꯛꯂꯒ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯅꯨꯡꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯉꯛꯅꯁꯤꯗ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯒꯗꯤ ꯌꯦꯡꯕꯤꯔꯛꯑꯅꯨ ꯍꯥꯏꯁꯤꯗ ꯂꯩꯔꯦ ꯑꯩꯗꯤ ꯍꯣ ꯅꯪꯉꯣꯟꯗ ꯌꯦꯡꯕ ꯅꯠꯇꯕꯗꯣ ꯅꯅꯥꯛꯇ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯛꯆꯤꯡ ꯃꯀꯣꯟ ꯃꯅꯨꯡꯗꯅꯦ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯀꯛꯆꯤꯡ ꯂꯥꯕ ꯑꯃꯣꯝ ꯑꯗꯨꯗ ꯌꯦꯡꯖꯕ ꯑꯩꯈꯣꯏꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯥ ꯑꯗꯨꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯕꯗꯗꯤ ꯎꯖꯥꯎꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯀꯛꯆꯤꯡ ꯃꯀꯣꯟꯗꯤ ꯂꯥꯏꯔꯗꯅ ꯅꯨꯡꯁꯥꯗꯨ ꯇꯞꯅ ꯁꯣꯜꯂꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯁꯣꯝꯗꯅ ꯂꯥꯏꯕꯗꯨ ꯁꯖꯤ ꯍꯥꯠꯀꯗꯕꯒꯤ ꯁꯝꯅꯥꯗ ꯂꯤꯠꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯑꯃꯨꯖꯥꯎꯒ ꯋꯥꯔꯤ ꯁꯥꯔꯤ ꯃꯌꯨꯝꯗ ꯂꯥꯏꯕꯅ ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯏꯄꯦꯟ ꯄꯦꯟꯗꯦꯗ ꯈꯨꯠ ꯆꯨꯝꯕꯗ ꯈꯨꯜ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯩꯁꯦ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯅꯨꯡꯁꯥ ꯑꯗꯨꯅ ꯊꯠꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯁꯥ ꯑꯃꯇ ꯍꯥꯠꯇ꯭ꯔꯒꯗꯤ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯃꯨꯛꯀ ꯆꯠꯂꯨꯁꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯅꯔꯦ
ꯃꯤꯇꯣꯡꯁꯨ ꯌꯥꯎꯍꯟꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯈꯔꯕꯨꯁꯨ ꯍꯧꯔꯨꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯦ꯫ ꯁꯣꯝꯗ ꯎꯃꯪꯗꯅ ꯑꯃꯨꯛ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯂꯤꯟ ꯈꯥꯔꯧ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯟ ꯈꯥꯔꯧ ꯑꯗꯨꯅ "ꯏꯇꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯍꯦ, ꯅꯪ ꯉꯁꯤꯒꯤ ꯑꯣꯏꯅ ꯌꯥꯏ ꯂꯨꯞꯄ ꯏꯁꯤꯡ ꯊꯛꯇ꯭ꯔꯤ ꯃꯥꯜꯂꯤ꯫ ꯃꯗꯨ ꯊꯛꯇꯕ ꯐꯠꯇꯦ, ꯊꯛꯆꯤꯜꯂꯨ, ꯅꯁꯥ ꯁꯣꯛꯂꯛꯀꯅꯤ"꯫ ꯂꯥꯏꯔꯦꯝꯕꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ "ꯏꯇꯥ, ꯑꯩꯗꯤ ꯏꯃꯥ ꯏꯄꯥꯁꯨ ꯂꯩꯇ꯭ꯔꯤ, ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯨ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯁꯤꯃ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯁꯤꯖꯔꯁꯅꯨ, ꯑꯩ ꯊꯛꯑꯔꯣꯏꯗ"꯫ "ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ"꯫ "ꯍꯣꯏ, ꯆꯨꯝꯃꯤ, ꯑꯩꯒꯤꯗꯤ ꯅꯈꯣꯏ ꯈꯛꯇꯅꯤ꯫ ꯅꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯤ ꯑꯩꯅ ꯍꯤꯡꯖꯔꯤꯕꯁꯦ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄꯅꯤ, ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈꯤꯅꯤ"꯫ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯅꯔꯦ, ꯌꯥꯝꯅꯁꯨ ꯀꯞꯃꯤꯟꯅꯔꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ, ꯅꯨꯡꯁꯥ ꯂꯥꯕꯗꯨ ꯍꯦꯛꯇ ꯂꯥꯛꯏ꯫ "ꯀꯔꯤꯒꯤꯅꯣ ꯃꯤꯅ ꯐꯨꯔꯝꯕꯗꯧꯅ ꯀꯞꯄꯤꯁꯤꯅ? ꯄꯦꯟꯗꯕ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯅꯁꯤ, ꯀꯞꯄꯒ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ꯫ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ, ꯑꯝꯇ ꯀꯞꯄ ꯇꯣꯛꯎꯀꯣ, ꯌꯥꯝ ꯊꯨꯅ ꯇꯣꯛꯎ"꯫ ꯂꯤꯟ ꯈꯥꯔꯧ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯖꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯥ ꯑꯗꯨꯅ ꯇꯞꯅ "ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯅꯅꯞ ꯅꯇꯤꯟ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯕ ꯋꯥꯍꯩ ꯀꯞꯄꯤꯁꯤꯕꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯥ ꯑꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯟꯊꯣꯔꯛꯂꯒ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ "ꯍꯥꯏꯔꯨꯔꯒ ꯀꯔꯤ ꯀꯥꯟꯅꯅꯤ, ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯃꯣꯏ"꯫ ꯅꯨꯡꯁꯥꯅ ꯑꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯕꯅꯤꯅ ꯆꯠꯂꯦ"꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯁꯣꯝꯗꯁꯨ ꯃꯤꯇꯣꯡ ꯍꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯎꯃꯪ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯃꯨꯖꯥꯎꯅ "ꯏꯇꯥꯎ, ꯀꯔꯤꯒꯤꯅꯣ ꯏꯇꯥꯎꯅ ꯉꯁꯤꯁꯤꯕꯨ ꯁꯥ ꯇꯥꯟꯕ ꯈꯪꯆꯠ ꯆꯠꯅꯤꯡꯉꯤꯁꯤꯕꯣ? ꯅꯠꯇꯦ, ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯁꯨ ꯆꯠꯄ ꯅꯠꯇꯦ, ꯀꯔꯤꯒꯤꯅꯣꯃꯦ"꯫ "ꯑꯁ ꯏꯇꯥꯎ, ꯈꯪꯗꯦ, ꯉꯁꯥꯏꯒꯤ ꯁꯖꯤꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯁꯥ ꯍꯥꯠꯅꯤꯡꯕ ꯐꯥꯎꯏ꯫ ꯃꯗꯣ ꯌꯥꯝꯅ ꯍꯥꯎꯔꯒꯗꯧꯕ ꯇꯥꯟꯖꯥꯅꯤ꯫ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯑꯃ ꯍꯥꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧꯗꯒ ꯀꯠꯂꯗꯤ ꯑꯁ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯔꯗꯕꯅꯤ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯛꯂꯤꯕꯁꯦ, ꯑꯩꯅ ꯉꯁꯥꯏ ꯀꯥꯞꯈꯤꯕ ꯇꯦꯟ ꯑꯗꯨꯅ ꯄꯥꯟꯗꯤ ꯁꯣꯏꯗꯅ ꯄꯥꯜꯂꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯕꯗꯨꯗ ꯑꯁ ꯈꯪꯗꯦꯗ, ꯌꯣꯡꯂ ꯀꯔꯤꯅꯣ ꯑꯐꯪꯕ ꯁꯥ ꯑꯃꯇꯗꯤ ꯍꯥꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩ ꯇꯨꯝꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯒꯤꯅꯦꯕ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯅ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ "ꯈꯪꯒꯅꯤꯗꯅ, ꯅꯈꯣꯏ ꯈꯪꯒꯅꯤꯕ, ꯅꯈꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯐꯠꯇꯕ, ꯋꯥꯈꯜ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯣꯏ ꯈꯪꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯤ"꯫ ꯂꯥꯏꯕꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯏꯇꯥꯎ, ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯥꯗ ꯌꯣꯡ ꯑꯃꯗꯤ ꯂꯩꯔꯦꯍꯦ꯫ ꯏꯇꯥꯎ ꯑꯃꯨꯖꯥꯎ, ꯁꯣꯝꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯜꯂꯛꯑꯣ꯫ ꯏꯇꯥꯎ ꯃꯤꯇꯣꯡ, ꯃꯈꯥꯔꯣꯝꯗ ꯆꯠꯂꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯥꯏꯀꯩ ꯁꯤꯟꯗꯣꯛꯅꯔꯦ꯫ ꯂꯥꯏꯕꯅ ꯃꯈꯨꯠꯇ ꯇꯦꯟ ꯄꯥꯏꯗꯨꯅ ꯌꯣꯡ ꯑꯗꯨꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯠꯂꯤꯕꯗꯨ ꯇꯥꯟꯅꯔꯝꯃꯤ꯫ "ꯑꯁ ꯆꯣꯡꯈ꯭ꯔꯦꯅꯦꯍꯦ, ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ, ꯀꯔꯤ ꯌꯣꯡꯅꯣ ꯁꯤꯕꯣ"꯫ ꯁꯣꯝꯗꯗꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯧꯒꯗꯧꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯟ ꯈꯥꯔꯧꯅ "ꯏꯇꯥ, ꯅꯪꯗꯤ ꯉꯁꯤꯒꯤ ꯀꯔꯤꯃꯠꯇꯁꯨ ꯆꯥꯗꯦ, ꯅꯨꯡꯁꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯒ ꯑꯣꯏꯅ ꯍꯣꯠꯅꯔꯁꯤꯗꯅ, ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯛꯑꯅꯤꯌꯦ"꯫ ꯋꯥꯗꯣ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ, ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯕ ꯃꯤꯇꯣꯡ ꯑꯃꯗꯤ ꯑꯇꯩ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯑꯃꯨꯖꯥꯎꯕꯨ ꯌꯣꯡ ꯑꯣꯏꯅ ꯑꯗꯨꯝ ꯎꯈ꯭ꯔꯦ꯫ ꯑꯃꯨꯖꯥꯎꯅ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯣꯡ ꯑꯗꯨ ꯑꯗꯨꯝꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ "ꯑꯁ, ꯃꯁꯤꯒꯤ ꯌꯣꯡꯁꯤꯗꯤ ꯍꯥꯠꯇꯅ ꯇꯣꯛꯂꯔꯣꯏꯗ, ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ! ꯍꯥꯠꯇꯣꯛꯎ ꯏꯇꯥꯎ"꯫ ꯑꯃꯨꯖꯥꯎꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ "ꯀꯩꯅꯣ ꯏꯇꯥꯎ ꯂꯥꯏꯕ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯪꯒꯤ ꯇꯦꯟꯆꯩ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯁ ꯑꯩꯅꯦꯃꯤ ꯏꯇꯥꯎ ꯅꯣꯏꯕꯣ, ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯦꯟꯆꯩꯒꯤ ꯃꯇꯣꯟ ꯇꯝꯕꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ"꯫ ꯑꯃꯨꯖꯥꯎꯗꯨ ꯀꯤꯕ ꯁꯨꯝ ꯁꯨꯝ ꯍꯦꯟꯀꯠꯂꯛꯄꯗꯒꯤ ꯎꯊꯛꯇ ꯑꯣꯏꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯕꯅ "ꯃꯁꯤꯒꯤ ꯌꯣꯡꯁꯦ ꯎꯊꯛꯇ ꯀꯥꯈ꯭ꯔꯦꯅꯦ, ꯅꯪꯅ ꯆꯦꯟꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯦꯟꯗꯣꯏꯕ ꯍꯥ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯎꯊꯛꯂꯣꯝꯗ ꯃꯆꯤꯟ ꯇꯨꯝꯕ ꯇꯦꯟꯆꯩ ꯑꯃ ꯀꯥꯞꯂꯛꯏ꯫ ꯂꯥꯏꯕ ꯍꯔꯥꯎꯅ "ꯇꯁ, ꯀꯝꯗꯧꯏ, ꯄꯥꯜꯂꯦꯗꯅ, ꯍꯦꯔꯥ ꯈꯪꯕ꯭ꯔꯗꯣ"꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯔꯥꯎꯅꯔꯦ, ꯌꯣꯡ ꯑꯃꯗꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯇꯧꯔꯒ ꯌꯣꯡ ꯑꯗꯨ ꯎꯊꯛꯇꯒꯤ ꯇꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯃꯨꯖꯥꯎꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ "ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯀꯩꯅꯣ ꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯑꯩꯒꯤ ꯃꯔꯨꯞꯄꯣ?
ꯃꯌꯥꯝ ꯑꯗꯨ ꯑꯀꯤꯕ ꯑꯉꯛꯄ ꯅꯨꯡꯉꯥꯏꯇꯕ ꯄꯨꯂꯞ ꯄꯨꯜꯂꯝꯃꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯤꯇꯣꯡꯅ ꯍꯩꯁ ꯀꯔꯤꯅꯣ ꯁꯤꯗꯤ? ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇ ꯄꯨꯂꯞꯅ ꯌꯣꯡ ꯑꯣꯏꯅ ꯎꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ꯫ ꯏꯇꯥꯎ ꯃꯌꯥꯝ, ꯍꯣꯔꯦꯟ ꯌꯨꯝꯒꯤ ꯃꯤꯅ ꯍꯪꯂꯛꯂꯕ ꯃꯇꯝꯗ ꯀꯩꯖꯥꯎ ꯑꯃ ꯊꯣꯛꯂꯛꯄꯗ ꯃꯗꯨ ꯎꯕꯗ ꯆꯦꯟꯕꯗ ꯇꯨꯁꯤꯟꯕꯗꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯆꯩ ꯑꯃꯗ ꯊꯤꯟꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯔꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯥꯏꯅꯔꯤ꯫ ꯅꯨꯡꯉꯥꯏꯇ ꯑꯃꯨꯖꯥꯎꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯡꯁꯥꯗꯨꯅ ꯇꯞꯅ ꯄꯣꯊꯥꯔꯣ ꯐꯖꯅ꯫ ꯉꯁꯥꯏ ꯃꯈꯩ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯡꯀꯣꯏ ꯀꯣꯏꯅ ꯂꯩꯔꯝꯕ ꯁꯥꯁꯤꯡ ꯑꯗꯨ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ, ꯂꯣꯏꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯂꯥꯏꯔꯦꯝꯕꯤꯒ ꯁꯑꯣꯝꯒ ꯈꯛꯇ ꯉꯥꯏꯔꯦ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯇꯞꯅ ꯑꯇꯩ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ, ꯁꯣꯝꯗꯤ ꯆꯠꯄꯤꯈꯤꯔꯣꯏꯗ꯭ꯔꯥ? ꯅꯪꯅ ꯇꯥꯜꯂꯕꯁꯨ ꯉꯁꯤꯗꯤ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ, ꯍꯥꯜꯂꯐꯥꯎ ꯆꯠꯂꯔꯣꯏ꯫ ꯑꯦ ꯀꯔꯤꯒꯤ? ꯍꯧꯒꯠꯄ ꯇꯟꯕꯒꯤ, ꯐꯝꯈꯤꯕ ꯃꯐꯝꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯅꯤꯡꯗꯕꯒꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯁꯥꯒ ꯈꯔ ꯁꯣꯟꯕꯒ ꯀꯟꯅꯗꯤ ꯁꯥꯎꯗꯦ, ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯐꯥꯒꯤ ꯐꯔꯥꯡꯗ ꯁꯨꯝ ꯉꯥꯡꯂꯦ, ꯈꯔꯁꯨ ꯅꯨꯄꯥ ꯊꯣꯛꯅ ꯉꯥꯡꯕ ꯅꯣꯡꯃꯇ ꯌꯥꯎꯗꯦ꯫ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯁꯦ ꯌꯥꯏ ꯌꯥꯎꯔꯕ ꯏꯁꯤꯡ ꯑꯁꯤ ꯊꯛꯆꯜꯂꯣ꯫ ꯅꯁꯥꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯇꯧꯒꯗꯕ ꯑꯁꯨꯛ ꯂꯨꯕ ꯊꯕꯛ ꯑꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯅꯣꯡꯁꯥꯅ ꯑꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ꯫ ꯅꯨꯡꯁꯤꯕꯤꯕꯁꯨ ꯃꯥꯜꯂꯤ, ꯅꯨꯡꯁꯤꯕꯤꯗꯕꯁꯨ ꯑꯃꯨꯛ ꯁꯥꯏ꯫ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯡꯇꯤꯒꯤ ꯎꯔꯁꯨ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯃꯥꯏ ꯑꯁꯦ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯃꯥꯏ ꯈꯛꯇ ꯅꯠꯇꯦꯕ, ꯁꯑꯣꯡ ꯁꯕꯥꯟꯁꯨ ꯊꯤꯅ ꯉꯥꯡꯂꯛꯑꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ꯫ ꯀꯔꯤꯒꯤꯅꯣ ꯁꯤꯕꯣ? ꯁꯥꯎꯒꯦ ꯍꯥꯏꯕꯁꯨ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯑꯩꯅ ꯑꯍꯥꯟꯕꯗ ꯈꯜꯂꯝꯕꯗꯤ ꯀꯨꯏꯔꯒ ꯅꯨꯡꯁꯤꯕꯁꯦ ꯃꯌꯦꯡ ꯇꯥꯔꯛꯀꯗꯕ ꯃꯥꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯊꯤꯅ ꯉꯥꯡꯂꯁꯨ ꯊꯤꯅ ꯆꯩꯔꯁꯨ ꯑꯗꯨꯝ ꯏꯅꯨꯡ ꯅꯨꯡꯁꯤꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯑꯩꯁꯦ ꯇꯁꯦꯡꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯖꯥꯠꯂꯥ? ꯑꯁ ꯑꯩ ꯈꯪꯖꯗ꯭ꯔꯦꯗ꯫ ꯉꯁꯥꯏ ꯃꯈꯩ ꯃꯤ ꯑꯣꯜꯂꯝꯕꯗꯒꯤ ꯅꯨꯡꯁꯥ ꯑꯃꯨꯛ ꯑꯣꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯦ ꯀꯩꯝꯇ ꯇꯥꯄꯣꯠꯇꯦꯅꯦ, ꯃꯣꯟꯗ꯭ꯔꯪ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯕꯅꯦꯕ꯫ ꯐꯔꯦ ꯄꯣꯊꯥꯖꯔꯣ ꯏꯆꯜ ꯏꯕꯦꯝꯃ, ꯍꯛꯆꯥꯡ ꯑꯗꯣ ꯉꯝꯗꯕꯅꯤꯅ ꯉꯁꯤꯗꯤ ꯏꯆꯜ ꯏꯕꯦꯝꯃꯕꯨ ꯑꯩꯅ ꯁꯪꯖꯕ ꯇꯥꯔꯦ꯫ ꯂꯥꯏꯔꯦꯝꯕꯤꯗꯣ ꯍꯥꯏꯅꯤꯡꯕꯗꯤ ꯌꯥꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯈꯟꯖꯩ꯫ ꯑꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯃꯥꯒꯤꯁꯤꯕꯨ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯖꯥꯠꯂꯥ? ꯉꯁꯤꯗꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯔꯕꯅꯤꯅ ꯊꯃꯣꯏꯁꯦ ꯄꯦꯟꯅ ꯍꯦꯛꯇ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯋꯣꯟ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯃꯨꯖꯥꯎꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯑꯍꯜ ꯑꯃꯅ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯍꯥꯠꯄ ꯆꯠꯀꯅꯨ, ꯐꯠꯇꯦ ꯍꯥꯏꯕꯕꯨ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦꯅꯦ꯫ ꯅꯍꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯂꯤ꯫ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯅꯠꯇꯦꯅꯦ꯫ ꯀꯩꯗꯧꯒꯦ ꯅꯣꯏꯕꯣ? ꯑꯉꯥꯡꯁꯥ, ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯁꯤ ꯈꯤꯇꯗꯤ ꯂꯧꯕ ꯅꯣꯏꯕꯣ? ꯑꯃꯨꯖꯥꯎꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯌꯥꯝꯕ ꯊꯣꯛꯄ ꯑꯃꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯑꯍꯜ? ꯂꯥꯏꯕꯛ ꯊꯤꯕ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤꯕꯨ ꯑꯃꯨꯛꯀꯁꯨ ꯑꯗꯨꯛ ꯊꯤꯅ ꯆꯩꯕꯤꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦꯕ? ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯁꯥ ꯍꯥꯠꯄ ꯆꯠꯄ ꯅꯠꯇꯦ, ꯁꯤꯡ ꯆꯟꯕ ꯆꯠꯄꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯤ ꯍꯥꯠꯂꯒ ꯂꯩꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯈꯨꯜ ꯑꯁꯤꯅ ꯀꯩꯁꯨ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯦ ꯌꯥꯝꯅ ꯄꯥꯡꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯅ ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯕꯁꯨ ꯁꯥ ꯍꯥꯠꯄ ꯆꯠꯀꯅꯤ, ꯏꯅꯥꯎꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯖꯥꯎꯒꯤ ꯃꯌꯥꯝꯕ ꯈꯔꯅ ꯏꯅꯥꯎꯒꯤ ꯂꯃꯟ ꯈꯨꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯈꯨꯜꯒꯤ ꯑꯍꯜ ꯈꯔꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯂꯤ꯫ ꯏꯕꯨꯡꯉꯣ, ꯌꯥꯔꯕꯗꯤ ꯅꯈꯣꯏ ꯆꯠꯈꯤꯅꯨ꯫ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤ ꯑꯆꯝꯕ ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯆꯠꯈꯤꯅꯨꯅꯦ꯫ ꯑꯁꯨꯝꯅ ꯑꯍꯜꯁꯤꯡꯅ ꯐꯅ ꯀꯟꯅ ꯈꯥꯝꯖꯤꯟꯖꯩ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯐꯨꯝ ꯇꯧꯔꯛꯄꯗꯒꯤ ꯃꯈꯨꯠꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯎꯃꯪ ꯃꯥꯏꯀꯩ ꯇꯝꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨ ꯁꯥꯎꯔꯞ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯅꯩ꯫ ꯍꯥꯠꯀꯗꯕꯅꯤ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯃꯤ ꯁꯣꯛꯄꯁꯨ ꯈꯪꯂꯕ ꯐꯥꯎꯕꯗ ꯅꯣꯡꯃꯇꯁꯨ ꯈꯨꯠ ꯊꯥꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯡꯗꯕ, ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯊꯪꯅꯕ ꯈꯨꯜꯁꯤꯡ ꯑꯁꯤꯅ ꯂꯧꯅꯅꯕꯒꯤ ꯃꯆꯥꯛꯅꯤ꯫ ꯃꯌꯥꯝꯅꯁꯨ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯁꯣꯝꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯄꯨꯝꯅꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯗ ꯃꯈꯣꯏ ꯄꯨꯂꯞ ꯋꯥꯇꯥꯅꯔꯤ꯫ ꯂꯥꯏꯑꯣꯏꯔꯕ ꯅꯣꯡꯁꯥ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯌꯥꯏꯗ ꯐꯝꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯁꯑꯣꯝ ꯑꯃꯅ ꯏꯃꯥ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯇꯧꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯃꯈꯣꯏꯁꯦ꯫ ꯉꯁꯤꯗꯤ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯌꯥꯏꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩ
Ngasidi ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯍꯦꯛꯇ ꯆꯣꯡꯊꯣꯛꯂꯒ ꯂꯥꯟꯊꯦꯡꯅꯖꯔꯒꯦ. ꯏꯃꯥ ꯏꯕꯦꯝꯃꯗꯤ ꯍꯛꯆꯥꯡꯁꯨ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯗ꯭ꯔꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ. ꯉꯔꯥꯡꯇꯕꯨ ꯌꯥꯏ ꯌꯥꯎꯕ ꯏꯁꯤꯡ ꯊꯛꯍꯧꯗꯕꯒꯤ ꯑꯗꯨꯛ ꯋꯥꯈꯤꯕꯒꯤ ꯋꯥꯅꯤ. ꯉꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ. ꯂꯤꯟ ꯈꯥꯔꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯔꯣꯏ. ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯇꯥ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ. ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ. ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯔꯝꯕꯒꯤ ꯑꯩꯅ ꯉꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯅꯤ. ꯑꯩꯗꯤ ꯂꯝꯖꯥ ꯁꯔꯥꯅꯤ. ꯅꯈꯣꯏꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ. ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯑꯩꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯒꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯃꯁꯥ ꯑꯗꯨ ꯈꯔ ꯁꯣꯜꯂꯞ ꯇꯧꯏ. ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯂꯥꯏꯑꯣꯏꯔꯕ ꯅꯣꯡꯁꯥ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯄꯣꯊꯥꯔꯣ. ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯉꯝꯂꯔꯣꯏ. ꯅꯈꯣꯏꯅ ꯌꯥꯏ ꯌꯥꯎꯔꯕ ꯏꯁꯤꯡ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯃꯄꯨꯡ ꯐꯥꯅ ꯄꯤꯊꯛꯍꯜꯂꯝꯃꯨ. ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯅꯣꯡꯁꯥ ꯂꯥꯕ ꯑꯗꯨ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯆꯠꯈꯤ. ꯌꯣꯡ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯈꯔ ꯇꯨꯡ ꯏꯟꯅꯔꯨꯁꯤꯔꯣ? ꯅꯠꯇꯦ, ꯏꯅꯤꯡꯊꯧꯗꯤ ꯌꯥꯏ ꯎꯝꯂꯕꯁꯨ ꯏꯃꯥ ꯏꯕꯦꯝꯃꯒꯨꯝꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯉꯥꯎꯍꯟꯕ ꯉꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯣꯏꯗꯕꯅꯤ. ꯁꯥꯋꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯦ. ꯑꯩꯈꯣꯏ ꯈꯔ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯅ ꯐꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ. ꯅꯣꯡꯁꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ. ꯁꯣꯝꯗ ꯑꯃꯨꯖꯥꯎꯒꯤ ꯁꯥꯒꯩ ꯅꯥꯇꯩꯗꯨꯁꯨ ꯎꯃꯪ ꯌꯧꯁꯤꯜꯂꯛꯂꯦ. ꯁꯥꯒꯩꯒꯤ ꯃꯌꯥꯝꯕ ꯊꯣꯛꯄ ꯑꯃꯅ ꯂꯥꯎꯔꯛꯏ ꯁꯥꯎꯅ, ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯝ ꯐꯥꯎꯔꯤꯁꯦ? ꯊꯣꯔꯣ ꯂꯥꯎ. ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ 3-4 ꯁꯤꯔꯕꯁꯨ ꯅꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ. ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯎ ꯋꯥꯒꯁꯦ ꯂꯣꯏꯅ ꯌꯥꯟꯊꯠꯀꯦ. ꯑꯁꯣꯡꯕ ꯃꯔꯛꯇ ꯂꯩꯁꯤꯟꯕꯒꯤꯅꯤ. ꯃꯣꯏꯅ ꯑꯐꯥꯎꯕꯒ ꯁꯥꯗꯅ. ꯃꯤ ꯍꯥꯠꯇꯅ ꯈꯪꯒꯅꯤꯗꯅ ꯅꯣꯏ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯎ ꯋꯥ ꯃꯆꯥ ꯃꯁꯨ ꯈꯔ ꯌꯥꯟꯊꯠꯄ ꯍꯧꯔꯛꯏ. ꯂꯥꯏꯑꯣꯏꯔꯕ ꯅꯣꯡꯁꯥ ꯑꯗꯨꯅ ꯂꯥꯞꯇꯛꯅ ꯂꯩꯔꯒꯦ ꯈꯜꯂꯤ. ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ. ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯂꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯀꯥꯏꯅ. ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ. ꯑꯁꯨꯝꯅ ꯅꯣꯡꯁꯥ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯎ ꯀꯥꯛꯐꯩ ꯃꯌꯥꯝ ꯑꯗꯨ ꯂꯥꯛꯂꯤꯕ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯗ ꯂꯥꯟꯗꯥꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯦ. ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯎ ꯀꯥꯛꯐꯩ ꯃꯌꯥꯝ ꯑꯗꯨꯅ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯂꯝꯃꯤ. ꯅꯨꯄꯥ ꯑꯃꯅ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯎ ꯀꯥꯛꯐꯩꯅꯤꯅꯦ. ꯑꯁ, ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ. ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯗ꯭ꯔꯦꯍꯦ. ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁ, ꯇꯜꯂꯤꯍꯦ ꯀꯥꯛꯐꯩꯁꯤꯗꯤ ꯑꯁꯦꯡꯕ. ꯑꯃꯨꯖꯥꯎꯒꯤ ꯃꯌꯥꯝꯕꯅ, ꯁꯥ ꯍꯥꯠꯀꯅꯤ, ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯒ ꯀꯔꯤꯁꯨ ꯅꯠꯇꯕ ꯀꯥꯛꯐꯩ ꯃꯆꯥ ꯑꯃꯗ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕ ꯇꯧꯔꯛꯀꯅꯨ. ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ. ꯑꯍꯥꯟꯕꯒꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ. ꯑꯗꯨꯕꯨ ꯑꯃꯨꯖꯥꯎꯒꯤ ꯃꯌꯥꯝꯕ ꯑꯗꯨꯗꯁꯨ ꯎ ꯀꯥꯛꯐꯩꯁꯤꯡ ꯑꯗꯨ ꯄꯣꯞ ꯄꯣꯞ ꯇꯥꯁꯤꯜꯂꯛꯄ ꯍꯧꯔꯦ. ꯑꯁ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯁꯤꯗꯤ ꯌꯥꯔꯔꯣꯏ. ꯎ ꯋꯥ ꯍꯧꯗꯕ ꯁ꯭ꯋꯥꯏꯒꯤ ꯑꯍꯥꯡꯕꯁꯤ ꯌꯧꯅꯅꯕ ꯆꯦꯜꯂꯁꯦ. ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯑꯍꯥꯡꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ. ꯃꯥꯏ ꯃꯤꯠ ꯈꯪꯗꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯥꯛꯐꯩꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯇꯥꯁꯤꯜꯂꯛꯂꯦ. ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯦ. ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯤ. ꯑꯁ, ꯌꯨꯝꯗ ꯍꯜꯍꯧꯕꯅ ꯐꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯏ. ꯌꯥꯗ꯭ꯔꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦ ꯎ ꯀꯥꯛꯐꯩꯁꯤꯡ ꯑꯁꯤ. ꯀꯔꯤꯅꯣ? ꯀꯥꯛꯐꯩ ꯑꯃꯨꯟꯕꯁꯤꯕꯣ? ꯍꯌꯥꯏ ꯑꯃꯨꯟꯕꯃꯨꯛ ꯆꯥꯎꯔꯤꯁꯤꯕꯣ? ꯑꯁ, ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯑꯩ. ꯑꯃꯅ ꯑꯃꯨꯛ ꯁꯥꯎꯔꯞꯅ ꯍꯩꯅꯗꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯒꯤ ꯋꯥꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯆꯠꯂꯦ. ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯇꯤꯟꯅꯤ ꯀꯥꯛꯐꯩꯁꯦ. ꯑꯩ ꯆꯠꯂꯦ. ꯈꯣꯡꯗ ꯆꯤꯛꯄ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯀꯅꯥꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨ, ꯉꯛꯁꯝ, ꯃꯤꯠ ꯃꯥꯏꯗ ꯀꯥꯛꯐꯩꯒꯤ ꯀꯥꯛꯐꯩ ꯉꯥꯛꯇ. ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ. ꯑꯩ ꯆꯠꯂꯒꯦ. ꯑꯁꯨꯝꯅ ꯑꯃ ꯆꯠꯈꯤ, ꯑꯅꯤ ꯆꯠꯈꯤ, ꯂꯣꯏꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ. ꯂꯥꯏꯑꯣꯏꯔꯕ ꯅꯣꯡꯁꯥ ꯑꯗꯨꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩ. ꯁꯥꯋꯝ ꯑꯗꯨꯅ ꯇꯞꯅ, ꯑꯁ, ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯦ ꯏꯅꯤꯡꯊꯧ. ꯅꯣꯡꯁꯥ ꯑꯗꯨꯅ, ꯑꯩ ꯉꯥꯛꯇꯪ ꯏꯔꯥꯡ ꯄꯨꯕ ꯌꯦꯡꯍꯧꯈꯤꯒꯦ. ꯅꯈꯣꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯜꯂꯣ. ꯅꯃꯥ ꯏꯕꯦꯝꯃꯕꯨ ꯈꯔ ꯊꯨꯅ ꯃꯁꯥ ꯀꯟꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯔꯨꯆꯣ. ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯇꯣꯞꯄ ꯁꯥꯁꯤꯡꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ. ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯨꯡꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ. ꯅꯣꯡꯁꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯉꯛꯅ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯟꯈꯠꯅꯕ ꯍꯤꯗꯥꯛ ꯄꯤꯊꯛꯎꯆꯣꯅ ꯍꯥꯏꯔꯤꯕ? ꯑꯁꯦꯡꯕꯔꯅꯦ? ꯃꯗꯨꯒꯤ ꯑꯄꯪꯖꯥꯎ ꯑꯗꯨꯅꯕꯨ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕ ꯍꯩꯕ꯭ꯔꯣ? ꯊꯥꯗꯤ ꯊꯥꯖꯗꯦꯍꯦ. ꯃꯆꯤꯟꯗ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯑꯗꯨꯃꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ. ꯊꯤꯡꯕꯒ ꯉꯝꯈꯤꯗ꯭ꯔꯦ. ꯂꯩꯔꯤꯕ ꯁꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯔꯥꯎꯖꯩ. ꯂꯤꯟ ꯈꯥꯔꯧ ꯑꯗꯨꯅ,
Ima ibema se ya yauba ising se hadak thaklabadi mapung pharani amukta thaksinbiu. Lairembi aduna as ita adum kauro ima ibema kaina taningdi ko ai kemta oide ai kemta ngamde haisini. Ngai hak lairaga ningthau adu lakle mayam adu khara khara hantoknei aduga hairei. Mayam su waramani ngahak ngahak pothabiruro ai amu anaba sanghaurage. Sa mayam adu murum murum sonaduna chatkre. Lairembi na tapna is anaba sanghaurage kaina aikhoidi phazarabado. Nongsa mamaidi laisilakte khumlai. Hoi hoi yam phare adudi. Lairembi murum murum sonda lepte. Lem kraponi lempu haisi sidani kainu khangdemi mamaya se suon osilakte lem bajata lempu haisini. Hoida Lairembi saktibe aingondabu kanana yengning somdana amu amu jaw hoigi sagaina tagi mi mayamna laikai mi khara amuka khomlaga wa tanari amu jaw gi mayambana sauna masigi umangse yamna phataba haibadu oiri umang asina thoidokna kanaba kaisu piba nate madugi mahot mangjaba ngaktani ekhoida piribase mayamna su chumi hainari ngasai u ka phaina chikiba mi singa duri masadagi I thokmanbana masaloina choktharami aduna amu jaw gi mayambana makha tare I saurapna ahing nongyai oirabasu aidi inaw nupagi laman kumba soidana chatkani aina amuka hana hairi masigi umang ase yamna phattaba umang aikhoibu aduki matik awaba piba umang ase tumna mai thadokadabani mayam changdana kanna khami hayeng nongalaga oina chatlo haiduna mayamna khamanbadagi upai leita yakri amujawgi mayambado somda maniga tharika so yamna nungaitana wari sari numidangi chak ising chaba loiraga ngaihak wari watai sari mani tapna magi nupida nupi hayengdi ayung anta mamlinge khulgi mi singna chatnadringaida aikhoi ani umangda ngahak chatlusidana kari matawno khangje handak tawrisi uwa singdo loina mai tharaga sa singado loina lapna tangani hairibado aibu sum khaluraga othokna nungairaktreni chaluse moina tawni haiba thabak singado kaya aphabade oiroi ko moi asumna matai manaw ani do ngaihak wari sanaraba matungda pothakhre nongan phongang phung torokpa matamda maniga tharikado umangda chatlame tharikna asuk phajaba mafam asibu horendi loina mai tharaga daba othokpanida makhoigi wakhalse makhoina phataba tawrubagini haibadi khande aikhoina umang asida icham chamna singyanba chatpadi kariso asoi angam yaude makhoina sa hatba chatlurabanina thokliba thodok ase thoklibani haibadi makhoi khangde magi nupana khangdre makhoina lingjel manakibanina aikhoi lairabana thingdubagi itiksu leide ina kaira khunba makhoina makok chingduna tawba thabaknina magi mitong haidusu yamna kanna yawrini tawrido sa singa sigisu mayum loina leizaribani umang asida natene moisibu kaya muk yamna chaba thakpa phangdrabano haiba moi asumna makhoi anina wari sanaribado ngasaidagi umangi lairembi amadi sa singa duna su loina darami lairembi duna harauna no fet tawraga kaya da nushiribano kanade kari no khara pibige asumna haibaga tawbaga maniga tharikana chatliba lambi aduda mamal yamba ahawba haira mayam ama pandana leirami kari wakhaldagi no khangde haira singado prap heklaga mayumda prap chatkre lairembi aduna khangdre da tawrise taibang nupi ama sat onthoga nupa amada yungko phanthokrasira aduga wahai singdo loijingaida laiwiraba nongsa aduga nangi nupa aduga sa hatpa heklau lairembi nongsa aduna mamit adu lauthoklaga yengi migi khoidau thitpa wase adum hekta ngangniba haikraponi adugumbadi sakta asiga nungsidabana sa atai dusu tanja menja khangkraponi lairembiga nongsaga wari hek sanarakpada hudhut laisilaga maning halaga hekta chatki nongsa aduna aigi saksida natro nangna ngaudana koitan tanadana tawrise mataw yam mandana hairakpa nongsagi wahai sing aduda lairembido pungaw ngawkre adumak mitfam hongdana thawai tana yengduna lay adubu khanghaude pukjel pikpa mi sing adu lakpagi samin phanglami nongsa aduna lairembi makhoi naksilakle yenglukhige lairembina mong hadana no fet tawraga hojikti isa mapung phana kangkhale aduna umang ase aigi yumsida lakpa singnaba pumnamak aina mayoknaba ngamlani nahan makhai matheng yamna pangbikre ngasidi khangani mabuk phataba mi sing ase
ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯐꯖꯕ ꯁꯖꯤ ꯑꯃ ꯑꯣꯜꯂꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯖꯥꯎꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝ ꯑꯃꯗꯤ ꯃꯤꯇꯣꯡꯅ ꯂꯨꯆꯤꯡꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯇꯣꯡꯅ ꯑꯁꯤꯗ ꯁꯖꯤ ꯑꯃ ꯊꯣꯛꯂꯛꯏꯅꯦ ꯃꯌꯥꯝ, ꯑꯥꯗ ꯁꯖꯤ ꯑꯃ ꯊꯣꯔꯛꯂꯤꯕꯁꯦ ꯎꯕꯤꯔꯕ꯭ꯔꯥ? ꯃꯌꯥꯝꯅꯁꯨ ꯎꯏ ꯍꯥꯏꯔꯦ꯫ ꯃꯤꯇꯣꯡꯅ ꯃꯁꯦ ꯃꯩ ꯊꯥꯕꯗ ꯁꯨꯝ ꯌꯥꯎꯍꯜꯂꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯁꯤꯔꯣ? ꯑꯃꯨꯖꯥꯎꯒꯤ ꯃꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯃꯩꯁꯦ ꯊꯥꯔꯛꯑꯒꯦ, ꯅꯣꯏ ꯈꯔꯅ ꯃꯩ ꯆꯥꯛꯇ꯭ꯔꯤꯕ ꯅꯥꯀꯟꯗꯅꯦ ꯁꯖꯤꯁꯦ ꯍꯣꯏꯖꯤꯜꯂꯣ ꯑꯗꯨꯒ ꯇꯦꯟꯅ ꯀꯥꯞꯄꯣ꯫ ꯊꯦꯡꯅ ꯊꯦꯡꯅꯕ ꯁꯥ ꯉꯁꯤꯗꯤ ꯂꯣꯏꯅ ꯍꯥꯠꯂꯁꯦ, ꯃꯊꯛ ꯃꯈꯥ ꯑꯣꯟꯒꯦ ꯎꯃꯪꯁꯦ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯁꯖꯤ ꯑꯗꯨꯅꯗꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ, ꯊꯃꯣꯏꯅꯨꯡꯗ ꯇꯨꯃꯤꯟꯅ ꯈꯜꯂꯤ꯫ ꯑꯣ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯐꯔꯦ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯊꯠꯄ ꯌꯥꯎ ꯇꯥꯟꯅꯕ ꯌꯥꯎ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯗꯤ ꯅꯣꯏꯁꯦ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯣꯏꯒꯤ ꯅꯃꯤꯠꯇ ꯁꯥ ꯃꯁꯤꯡ ꯈꯪꯗꯅ ꯎꯍꯟꯒꯦ, ꯐꯖꯅ ꯑꯣꯠꯀꯦ ꯈꯪꯒꯅꯤꯗꯅ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯍꯥ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯃꯥꯏꯀꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯁꯖꯤ ꯌꯣꯡ ꯑꯃꯗꯤ ꯎꯆꯦꯛ ꯃꯈꯜ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯏꯉꯛ ꯉꯛꯅꯔꯤ꯫ ꯅꯍꯥ ꯑꯃꯅ ꯀꯗꯣꯝꯗꯒꯤꯅꯣ ꯁꯥ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯏꯁꯤꯅ? ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯁꯖꯤ ꯑꯃꯈꯛꯇꯅꯤꯗ, ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯁꯖꯤ ꯑꯃꯗꯤ ꯌꯣꯡ ꯎꯆꯦꯛ ꯃꯌꯥꯝ ꯑꯁꯤꯅ꯫ ꯃꯤꯇꯣꯡꯅ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯑꯁ ꯌꯥꯔꯦ ꯑꯗꯨꯋꯥꯏꯗꯨꯗ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯂꯩꯔꯅꯨ, ꯎꯃꯪꯁꯦ ꯃꯩ ꯊꯥꯔꯕꯅꯤꯅ ꯃꯁꯥꯅ ꯇꯥꯕꯅꯤ, ꯁꯥꯁꯤꯡ ꯑꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯥꯏꯕꯁꯦ, ꯂꯥꯛꯑꯣ ꯁꯠ-ꯁꯠ꯫ ꯑꯁꯨꯝꯅ ꯃꯤꯇꯣꯡꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ, ꯃꯨꯟꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯕꯨ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯥ ꯍꯥꯠꯄꯁꯤꯕꯨ ꯌꯥꯎꯁꯦ ꯍꯥꯏꯕ꯭ꯔꯅꯦ? ꯅꯠꯇ꯭ꯔꯒꯅ ꯑꯩ ꯌꯥꯎꯔꯣꯏꯗ, ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ, ꯁꯥꯁꯤꯡꯁꯦ ꯊꯣꯔꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ, ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯠꯅꯔ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯁꯥꯁꯨ ꯃꯥꯟꯗꯦ, ꯃꯃꯤ ꯁꯥꯃꯤ ꯉꯥꯛꯇ, ꯃꯈꯣꯏꯁꯤꯡꯗꯤ ꯀꯔꯤꯃꯠꯇ ꯎꯗꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯑꯃꯨꯖꯥꯎꯒꯤ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯁꯥ ꯇꯥꯟꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯃꯤꯇꯣꯡꯅ ꯂꯥꯎꯔꯛꯏ ꯅꯨꯄꯥ ꯑꯃꯗ ꯍꯣꯏ ꯏꯇꯥꯎ, ꯑꯗꯣꯝꯗ ꯁꯖꯤ ꯑꯃ ꯆꯦꯟꯈ꯭ꯔꯦ, ꯑꯝꯇ ꯊꯠꯄꯤꯌꯣ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯣ ꯍꯣꯏ ꯏꯇꯥꯎ, ꯅꯥꯟꯊꯣꯛꯈꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯇꯦꯟꯅꯕꯨ ꯄꯥꯜꯂꯕꯁꯨ ꯑꯩꯒꯤ ꯇꯦꯟꯅꯕꯨ ꯄꯥꯜꯂꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯍꯦꯛꯇ ꯀꯥꯞꯄꯁꯤ ꯏꯇꯥꯎ꯫ ꯃꯤꯇꯣꯡꯅ ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯃꯤꯇꯣꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯁꯥ ꯇꯥꯟꯕ ꯆꯠꯁꯤ ꯌꯥꯈꯤꯗꯕ ꯅꯍꯥ ꯑꯗꯨꯁꯨ ꯂꯥꯎꯔꯒ ꯆꯦꯜꯂꯛꯏ꯫ ꯃꯤꯇꯣꯡ ꯍꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯉꯥꯏꯈꯣ, ꯑꯝꯇ ꯉꯥꯏꯈꯣ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯝꯇ ꯉꯥꯏꯈꯣ, ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯣ ꯑꯝꯇ ꯊꯥꯗꯧ꯫ ꯏꯇꯥꯎ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯝꯇ ꯉꯥꯏꯈꯣꯃꯦ꯫ ꯃꯤꯇꯣꯡꯅ ꯃꯃꯥꯏꯗꯤ ꯂꯩꯊꯣꯛꯇꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯍꯩ ꯇꯥꯅꯤꯡꯗꯦ, ꯑꯉꯥꯎ ꯑꯐꯩꯒꯤ ꯋꯥꯗꯣ ꯁ꯭ꯋꯥꯏꯗ ꯉꯥꯡꯉꯛꯀꯅꯨ, ꯁꯤꯗ ꯁꯖꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯁꯦ ꯅꯃꯤꯠꯇꯣ ꯎꯗ꯭ꯔꯣ? ꯂꯥꯡꯒꯅꯨ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯈꯠꯅ ꯑꯁ ꯏꯇꯥꯎ, ꯑꯗꯨꯗ ꯀꯩꯝꯇ ꯂꯩꯇꯦ ꯍꯥꯏꯕ, ꯈꯨꯠꯂꯥꯏꯗꯣ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯒ ꯇꯥꯗꯦ꯫ ꯃꯤꯇꯣꯡꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏꯅ ꯎꯔꯤꯕ ꯁꯖꯤ ꯑꯗꯨꯗ ꯁꯣꯏꯗꯅ ꯄꯥꯜꯂꯒꯅꯤ ꯃꯇꯥꯒꯨꯝ ꯃꯍꯨ ꯀꯜꯂꯕ ꯍꯨ ꯇꯩꯔꯕ ꯇꯦꯟꯖꯩ ꯑꯗꯨꯅ ꯑꯃꯃꯝ ꯀꯥꯞꯂꯛꯏ꯫ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯁꯖꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯇꯦꯟꯖꯩ ꯑꯃꯃꯝ ꯄꯥꯜꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯔꯝꯃꯤ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯕꯤꯌꯨ, ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ, ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨꯃꯛ ꯍꯥꯠꯇꯣꯛꯅꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ ꯅꯨꯄꯥ ꯑꯗꯨ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ꯫ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯍꯩꯕ ꯀꯌꯥ ꯅꯦꯛꯂꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯑꯃꯈꯛꯇꯃꯛ ꯍꯤꯡꯅ ꯍꯜꯂꯛꯄ, ꯐꯤꯕꯝ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯔꯤ, ꯑꯀꯤꯕꯒꯤ ꯃꯁꯛꯅꯤꯗ꯫ ꯑꯍꯜ ꯑꯃꯅꯁꯨ ꯃꯥꯅꯦ ꯏꯇꯥꯎ, ꯂꯥꯏ ꯆꯨꯈꯥꯛ ꯍꯥꯏꯅꯕꯗꯣ ꯇꯥꯔꯦꯅꯦ, ꯋꯥꯔꯤ ꯂꯤꯅꯕ ꯑꯃꯈꯛ ꯈꯥꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯩꯁ ꯀꯤꯕꯨ ꯀꯤꯔꯦꯗ, ꯀꯔꯤꯅꯣ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯀꯣ? ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯅꯍꯥ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯀꯣ, ꯐꯤꯕꯝ ꯑꯁꯦ ꯌꯥꯝꯅ ꯂꯨꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩ, ꯑꯗꯨꯕꯨ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯍꯦꯛꯇ ꯌꯥꯎꯔꯛꯏ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯏ ꯁꯥꯒꯠꯂꯛꯄ ꯅꯍꯥ ꯈꯔꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯥꯛꯄ ꯉꯥꯏꯅꯔꯤꯉꯩ ꯇꯥꯂꯛꯇ ꯎꯃꯪ ꯑꯗꯨꯕꯨ ꯇꯥꯡꯒꯣꯏ ꯇꯥꯅ ꯃꯩ ꯊꯥꯕ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯔꯦꯝꯕꯤꯗꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯃꯁꯥꯗꯨ ꯑꯃꯨꯛ ꯁꯣꯟꯊꯗꯨꯅ ꯂꯩꯔꯤ, ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯋꯥ ꯉꯥꯡꯂꯤ꯫ ꯃꯥꯒꯤ ꯁꯖꯤꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯂꯩꯔꯤ,
ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯝꯗ ꯑꯣꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯌꯨꯝ ꯑꯣꯏꯖꯔꯤꯕ ꯎꯃꯪ ꯑꯁꯤꯅ ꯃꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯕꯒꯦ? ꯅꯣꯡꯃꯇꯁꯨ ꯎꯃꯪ ꯑꯁꯤꯒꯤ ꯁꯥꯁꯤꯡꯅ ꯊꯪꯅꯔꯤꯕ ꯈꯨꯜꯁꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯕꯨ ꯁꯣꯛꯂꯨꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ? ꯂꯤꯟ ꯈꯥꯔꯧ ꯑꯗꯨꯅ ꯇꯞꯅ, ꯏꯇꯥ, ꯉꯥꯏꯍꯥꯛꯇ ꯋꯥꯈꯜ ꯂꯩꯇꯥꯅ ꯄꯣꯊꯥꯕꯤꯌꯨ꯫ ꯃꯣꯏꯅ ꯀꯩꯁꯨ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏ꯫ ꯁꯥꯋꯣꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯃꯥ ꯏꯕꯦꯝꯃ, ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ꯫ ꯃꯣꯏꯅ ꯀꯩꯁꯨ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯄꯣꯠꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯎꯃꯪ ꯑꯗꯨ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯃꯩꯅ ꯄꯨꯝꯀꯣꯏ ꯀꯣꯏꯔꯗꯨꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯁꯖꯤ ꯑꯗꯨ ꯃꯩ ꯃꯔꯛ ꯑꯗꯨꯗ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡ ꯊꯥꯅ ꯂꯥꯏꯑꯣꯏꯔꯕ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯩꯖꯥꯎ ꯑꯗꯨꯕꯨ ꯆꯣꯡ ꯆꯣꯡꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯅꯣꯡꯁꯥ ꯑꯆꯧꯕꯗꯨ ꯎꯕꯗ ꯃꯈꯥ ꯇꯥꯅ ꯃꯩ ꯊꯥꯒꯦ ꯇꯧꯔꯝꯕ ꯅꯍꯥꯁꯤꯡ ꯑꯗꯨ ꯀꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯌꯧꯅꯅꯕ ꯆꯦꯜꯂꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯁꯣꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒꯤ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯝꯗꯦ꯫ ꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯕꯨ ꯀꯟꯅ ꯊꯦꯝꯂꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯕꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯂꯥꯏꯑꯣꯏꯔꯕ ꯅꯣꯡꯁꯥ ꯑꯗꯨꯅ, ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯥꯛꯂꯤꯉꯩ ꯑꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯍꯧꯔꯣ꯫ ꯃꯈꯣꯏꯅꯗꯤ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯃꯈꯣꯏꯒ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ꯫ ꯈꯪꯗꯦ, ꯅꯣꯡꯁꯥꯅꯕꯨ ꯍꯦꯛ ꯍꯥꯏꯔꯕ ꯂꯥꯏꯔꯦꯝꯕꯤꯗꯨ ꯍꯦꯛꯇ ꯍꯔꯥꯎꯖꯔꯦ, ꯂꯣꯏꯅ ꯌꯥꯖꯔꯦ꯫ ꯑꯁꯨꯝꯅ ꯊꯧꯅꯥ ꯂꯩꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯒ ꯐꯅ ꯀꯨꯏꯅ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯜꯂꯁꯦ꯫ ꯍꯣꯔꯦꯟ ꯈꯨꯜ ꯌꯧꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯖꯔꯒꯦ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯥꯅꯔꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯤ ꯈꯔꯗꯤ ꯆꯠꯄ ꯍꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯥꯏꯕ ꯇꯝꯕ ꯅꯍꯥ ꯑꯃꯅ ꯑꯀꯟꯕ ꯂꯥꯏꯋꯥ ꯁꯣꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕు ꯃꯁꯥ ꯁꯣꯟꯊꯍꯜꯂꯒ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯂꯥꯏꯑꯣꯏꯔꯕ ꯅꯣꯡꯁꯥ ꯑꯗꯨ ꯆꯣꯡꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯣꯡꯂꯒ ꯃꯥꯏꯕ ꯑꯗꯨꯕꯨ ꯁꯔꯥꯛ ꯇꯝꯒꯦ ꯇꯧꯔꯛꯏ꯫ ꯃꯥꯏꯕ ꯃꯆꯥ ꯑꯗꯨ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯗꯅ, ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯅꯣꯡꯁꯥꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ, ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕ ꯃꯆꯥ ꯑꯗꯨꯅ ꯅꯣꯡꯁꯥ ꯇꯝꯅ ꯃꯌꯥꯏ ꯀꯜꯂꯕ ꯂꯥꯏꯋꯥ ꯁꯣꯜꯂꯛꯏ꯫ ꯂꯥꯏꯋꯥ ꯑꯗꯨꯅ ꯄꯥꯟꯕꯗ ꯅꯣꯡꯁꯥ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯃꯁꯥ ꯑꯗꯨ ꯆꯣꯛꯊꯗꯨꯅ ꯂꯩꯔꯤ꯫ ꯁꯥ ꯑꯇꯩꯁꯨ ꯉꯥꯏꯍꯥꯛ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯥꯏꯕ ꯃꯀꯣꯛꯅ ꯂꯥꯎꯔꯛꯏ ꯃꯥꯏꯕ ꯃꯆꯥ ꯑꯗꯨꯗ, ꯍꯩ, ꯃꯤꯐꯠꯇ ꯑꯉꯥꯡ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥ? ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯃꯥꯏꯕ ꯃꯀꯣꯛ ꯑꯃꯗꯤ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯑꯣꯏꯔꯕ ꯅꯣꯡꯁꯥ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗ ꯄꯥꯟꯈꯤꯕ ꯂꯥꯏꯋꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯐꯤꯚꯝ ꯈꯔ ꯐꯔꯛꯄꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯂꯒ ꯍꯜꯂꯛꯂꯤ꯫ ꯈꯨꯜ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯎꯃꯪ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯁꯥ ꯍꯥꯠꯄ, ꯁꯥ ꯇꯥꯟꯕ ꯆꯠꯄ ꯌꯥꯗꯦꯀꯣ ꯅꯈꯣꯏ꯫ ꯃꯔꯝꯗꯤ ꯎꯃꯪ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯦ ꯃꯊꯟꯇꯅꯤ, ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯔꯤꯉꯩ ꯑꯊꯥꯞꯄ ꯎꯃꯪꯗꯒꯤ ꯂꯥꯛꯄ ꯁꯥꯁꯤꯡ ꯑꯁꯦ ꯃꯥꯒꯤꯗꯤ ꯍꯦꯛ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ, ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯥ ꯇꯥꯟꯕ ꯍꯦꯛ ꯆꯠꯂꯕ ꯅꯈꯣꯏꯒꯤ ꯅꯃꯤꯠꯇ ꯅꯪꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯪꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯣ ꯁꯥ ꯑꯣꯏꯅ ꯎꯍꯜꯂꯛꯀꯅꯤ꯫ ꯅꯈꯣꯏ ꯃꯁꯦꯜ ꯑꯗꯨꯝ ꯍꯥꯠꯇꯣꯛꯅꯒꯅꯤ꯫ ꯃꯁꯦ ꯅꯈꯣꯏ ꯀꯥꯎꯒꯅꯨ꯫ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯃꯤꯑꯣꯏꯗꯁꯨ ꯄꯥꯎꯁꯤꯡ ꯑꯁꯤ ꯌꯧꯍꯜꯂꯨ꯫ ꯄꯥꯎꯁꯤꯡ ꯑꯁꯤ ꯌꯧꯅꯅꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯎꯅ ꯃꯥꯏꯕ ꯅꯍꯥ ꯑꯗꯨꯗ, ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯅꯪꯗꯤ ꯍꯧꯖꯤꯛ ꯆꯩ ꯆꯥꯕ ꯇꯥꯕꯅꯤ, ꯅꯪ ꯈꯪꯒꯅꯤꯗꯅ꯫ ꯑꯁꯣꯝꯗꯅ ꯎꯃꯪꯂꯣꯝꯗꯁꯨ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯪꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯈꯜꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯂꯦꯝꯐꯨꯁꯤꯕꯨ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ꯫ ꯉꯁꯥꯏ ꯑꯩꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯃꯁꯥꯁꯦ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤꯕꯅꯤ꯫ ꯁꯤꯗꯕꯨ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯅꯦ? ꯑꯁꯨꯝꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯉꯩ ꯈꯔ ꯂꯥꯞꯇꯛꯅ ꯂꯥꯏꯑꯣꯏꯔꯕ ꯅꯣꯡꯁꯥ ꯑꯗꯨꯁꯨ ꯃꯤ ꯅꯨꯄꯥ ꯑꯃ ꯑꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯏꯉꯛ ꯉꯛꯅ, ꯀꯅꯥꯅꯣ ꯑꯁꯤꯗꯤ? ꯀꯗꯥꯏꯗꯒꯤꯅꯣ? ꯂꯤꯟ ꯈꯥꯔꯧ ꯑꯗꯨꯅ, ꯍꯩꯃꯥ, ꯏꯇꯥ, ꯎꯍꯧꯗ꯭ꯔꯦꯅꯦ, ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯑꯁꯤꯕꯣ, ꯀꯅꯥꯅꯣ? ꯌꯣꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯃꯥ ꯏꯕꯦꯝꯃ, ꯑꯩ ꯍꯪꯉꯨꯆꯣꯔꯥ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯞꯅ, ꯇꯣꯛꯑꯣ, ꯍꯪꯉꯨꯔꯅꯨ꯫
ꯑꯁꯨꯛ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯌꯦꯠꯂꯨꯔꯅꯨ. ꯅꯍꯥ ꯃꯈꯩ ꯅꯣꯡꯃꯗ ꯑꯁꯨꯝꯅ ꯍꯔꯥꯎꯕ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ. ꯇꯣꯛꯑꯣ, ꯌꯦꯠꯄꯤꯔꯨꯔꯅꯨ. ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯈꯔ ꯆꯠꯂꯒ ꯅꯨꯡꯄꯥꯛ ꯑꯃꯗ ꯐꯝꯗꯨꯅ ꯂꯩ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯣꯡꯁꯥꯅ ꯑꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯦ, ꯀꯩꯗꯧꯔꯒꯦ? ꯍꯛꯆꯥꯡ ꯈꯔ ꯀꯟꯈꯠꯇ꯭ꯔꯤꯕꯣ? ꯇꯨꯃꯤꯟꯅ ꯐꯝꯃꯤꯗꯨꯕꯣ ꯌꯦꯡꯉꯨꯇꯣ, ꯀꯅꯥꯅꯣꯝ ꯃꯁꯛ ꯇꯥꯛꯀꯦ." ꯂꯥꯏꯔꯦꯝꯕꯤꯗꯨ ꯁꯥꯎꯕꯨ ꯁꯥꯎꯔꯛꯏ. "ꯌꯦꯡꯅꯤꯡꯗꯦ, ꯌꯥꯔꯦ ꯈꯪꯉꯤ, ꯅꯪꯒꯤ ꯅꯨꯄꯤꯅꯤ." ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯅ ꯍꯧꯅ ꯅꯣꯛꯂꯒ, "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯩꯗꯤ ꯃꯥꯒꯤ ꯃꯆꯦꯅꯤ. ꯏꯎꯄꯥꯅ ꯂꯩꯔꯤꯕ ꯎꯃꯪꯁꯦ ꯃꯩꯖꯥꯎ ꯆꯥꯛꯄ ꯎꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯄꯅꯤ. ꯁꯦꯁꯦ, ꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯎꯁꯦ. ꯁꯛ ꯑꯗꯨꯛ ꯌꯥꯝꯅ ꯐꯖꯔꯒ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" ꯅꯣꯡꯁꯥꯅ ꯑꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ, "ꯎꯃꯪ ꯑꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯩ ꯆꯥꯛꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯃꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯏ, ꯇꯝꯕ ꯉꯝꯗꯦ. ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯎꯗꯕ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯒꯦ ꯈꯟꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯑꯩ ꯂꯩꯔꯛꯄꯅꯤ." ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯅꯣꯡꯁꯥꯅ ꯑꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈ꯭ꯔꯦ. ꯑꯗꯨꯒ ꯎꯃꯪ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯥ ꯇꯥꯟꯕ ꯃꯤꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ. ꯏꯆꯝ ꯆꯝꯅ ꯃꯅꯥ ꯃꯁꯤꯡ ꯊꯤꯕ ꯑꯃꯗꯤ ꯂꯩꯇ ꯂꯥꯏꯔ ꯇꯥꯟꯕ ꯃꯤꯁꯤꯡꯕꯨꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯅꯕꯤꯈꯤ꯫